mayam punung pu Shanjit Sharma na taram noksari. Movie story Manipur ngasi mupudun lakchari film sige maming Backrooms. Masi 2026 ki May 29 de release tawkiba science fiction horror category gi Hollywood movie mani. Masina phangkiba rating singdi IMDb da 10 manung de 6.9 gi rating phani. Rotten Tomatoes da 87% gi fresh oi. Google users na 90% gi like pirba film mani. Yamna na hawariba sahi kunma thoi khakta ngariba Ken Parsons ko bo YouTuber amana magi Ken Pixel sign mingthon ba 3.51 million subscriber lairiba YouTube channel sida 2022 da thador kiba web series amagi wari da best tawraga madugi pakthok chawthon bo wari da muk yumpham oiraga film oina muk namthok tuna puthorakpani film asigi director su na hawariba YouTuber Ken Parsons haibisna oiri writer na Will Sudik no oi duga producer na James Wan amadi Son Levy no oi film sinamada sangkhiba senphamna suknigi $1 million tara romdani aduga film sina tanchiba box office collection gi senphamna $1 million chahunga mawdra rom tan bangam khre masna takudi film se aduki batik paisa ya matan ba mai paklaba film haibudu oiri 2026 ki oina second highest grossing horror movie ki title su lo bangam khre aibadi sahi sigi khwaidigi paisa ya matan bada ani shubuda leiba horror movie ki title adu phangkhibani khwaidigi hena paisa tan bangam khiba horror movie ki title lawkhiba film aduna obsession haiba film aduni masigi film asigi explanation gi video su soidana ki puzara ke haibo wafam su thamjari maroi ba saktam langli ba singdi film asigi main protagonist Clark ki saktam da maming leraba actor Sewitel is job for Dr. Mary Clean gi saktam da Renate Ransby Bobby gi saktam da Finn Bennett Kate ki saktam da Lukita Maxwell mayam da khangan jaba mana film asigi wari si yengbada yamna ko ngawwa bhap tabada wa ba haibudu oi Ken Pixel sariba YouTube channel sida 2022 da thagatiba web series adu yengbirba miyoi singnadi soidrama ki film sigi wari si bhap tabigani natragadi wari khangbada wa boigani adu mayam karimatu wabirunu film gi wari sida phumduna yauriba theory khudimak soidrama ki aina mayam gi famda explain tawduna khangan jagani aduna ahan badai samsamna film gi wari si khangna nabagi damakta mayam da phongdok sagi aduga aroibada film gi nungda phumduna leriba theory khudimak pu singthoktuna mayam da khangna nabagi damakta hona jagi haiba wafam su thamjari aduga wafam amana Hana film adu yengthok piraba matungda aigi explanation gi video si yengbiragadi amuk ke hena bhap ta bhai budu soidan makki waigani aduna yarim kai hana film yengbiu madugi matungda aigi explanation gi video si yengbina bagi damakta haijeri aduna phare maya ai hojek film gi wari liba hojerege aina haibuda soikiba lanchiba madi sid hobu yaw matamda mayam ngak piu haibu wafam thamjeri video gi marak thana nungai raba paujel ma bijeri Hairok Part 1 Umang Laikol haina khangnariba mafamsida lairiba Laisram Achouba Elias Muthi Oza sigi Muthi Clinic haina khangnariba mafamsida miyoibada awaba piriba yama sathirba laina kyabu layengduna phanma ngamli Arthritis amadi gout na narba miyoising amadi khong khut chikpa pomba khuning khuya nawa khubom nawa khwang nawa khuya saba kok chikpa sagan nawa L4 number L5 number single lonaba saru pathaba saru chauthokba Kidney amadi gallbladder da nung leiba BP stroke tawduna chatpa ngamdaba khong khut sithaba pathaba hariba makhalgi anaba sing asi irai laina mai pakna layeng ngamjare 100 ta 100% phan ngamjare haiduna laisram achouba hariba ojasna hanjin hanjin phongdokli masigi mayek laraba khudam haibabu tamthirba anaba sing asigi matam sangna dagi sagon aduna laklaba miyoi sing phan ngamkhibagi video sing asuna sakhini aduna di panthaba tawdana Hairok Part 1 Umang Laikol haina khangnari mafamsida lengbiraktuna ngasidagi layeng sathabagi thabak hobiro amadi screen da pithok seriba numbers da hujima contact tawbiraga akup marol sing khangdokpiu movies gi ahobu sinmakta do phangli sok lising amaga chamapan maudragi June gi date 19 dani Naren Warren ko bunupa mana makutta camera ma paiduna shooting tawbugi saktamni mana sangchil limu mafamsi mi mata leitaba building amagi yamna chawba ka gi saruk amani aduga kasigi phaklangi machu su yellowish color aibide hangama pan machu ngak tawoi Naren Warren haribu nupa sik saktamdi film yengibe khoidu utte tanjasta ma sorma pi honmaga loina na yamna pakhatuna su sieliba mana sum sangchilakpa matamda communication radio device ki setup sing thamliba ka amade yausilale kanagumba bioi mubu kauduna thirakpagi maongi microphone on tawraba matungda yamna pakhatpa khonjil da mana hairi ai bumta kan biu mafamstigi ai bumta puthok biu ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯃꯔꯛꯇꯒꯤ ꯑꯩ ꯅꯥꯊꯩꯗꯨꯅ ꯀꯗꯣꯝꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯂꯥꯞꯅ ꯆꯪꯁꯤꯟꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯐꯝꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯇꯟꯖꯥꯁꯤꯗ ꯊꯣꯡ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯁꯣꯝꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯐꯤꯡꯅ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ
ꯃꯥꯅ ꯎꯆꯦꯛꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯍꯥꯟꯕꯗꯗꯤ ꯎꯆꯦꯛꯁꯤ ꯁꯤꯔꯕꯣꯏ ꯅꯤꯡꯉꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯃꯥ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯀꯣꯔꯤꯗꯣꯔꯁꯤꯡ ꯂꯩꯔꯝꯂꯦ ꯊꯣꯡ ꯄꯥꯟꯗꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯔꯤ ꯂꯩꯔꯤꯕ ꯀꯣꯔꯤꯗꯣꯔ ꯑꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯇꯧꯕꯇꯕꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯔꯅꯤꯆꯔ ꯗꯦꯀꯣꯔꯦꯁꯟ ꯑꯃꯗꯤ ꯄꯣꯁꯇꯔ ꯀꯌꯥꯁꯨ ꯂꯩꯕ ꯎꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯁꯨ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯤꯕꯝꯗ ꯐꯛꯂꯥꯡ ꯃꯅꯨꯡꯗꯒꯤ ꯏꯟꯊꯣꯔꯛꯄꯗꯧꯅ ꯎꯏ ꯑꯗꯨꯒ ꯌꯥꯜꯂꯤꯕ ꯕꯦꯅꯔ ꯑꯁꯤꯁꯨ ꯐꯛꯂꯥꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯕꯁꯤ ꯎꯕꯗ ꯅꯥꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯀꯣꯔꯤꯗꯣꯔꯁꯤꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯆꯥꯎ ꯁꯥꯡꯂꯕ ꯖꯤꯕ ꯑꯃ ꯊꯣꯛꯂꯛꯄ ꯎꯏ ꯃꯁꯤꯗꯒꯤ ꯅꯥꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯀꯥꯁꯤꯡ ꯃꯊꯪ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯥꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯐꯛꯂꯥꯡꯗ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯒꯤ ꯊꯤꯝ ꯌꯦꯛꯄ ꯋꯥꯜꯄꯦꯄꯔ ꯉꯥꯛꯇ ꯊꯦꯠꯄ ꯃꯐꯝ ꯑꯃꯗꯅꯤ ꯃꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯖꯤꯕꯁꯤꯒ ꯊꯣꯡꯒꯥꯏꯅꯗꯨꯅ ꯃꯥ ꯂꯣꯡꯕ ꯇꯥꯏ ꯅꯥꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯁꯛꯇꯤ ꯎꯍꯟꯕ ꯇꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯨꯜ ꯈꯥꯡꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈꯤ ꯉꯁꯥꯏꯗꯒꯤ ꯎꯠꯂꯤꯕ ꯐꯨꯇꯦꯖ ꯑꯁꯤ ꯇꯤꯚꯤꯗ ꯀꯥꯞꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯦꯡꯕ ꯑꯣꯏꯔꯝꯂꯦ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤ ꯑꯣꯐ ꯍꯦꯛ ꯇꯧꯈꯤꯕꯒ ꯇꯤꯚꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯤꯚꯤꯗ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯄꯦꯠꯄ ꯂꯩꯃꯥꯏꯗ ꯃꯥꯒꯤ ꯍꯦꯟ ꯄ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯈꯨꯠꯀꯤ ꯁꯥꯞ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯤ ꯎꯠꯂꯛꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯁꯨ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯁꯤꯃꯦꯟ ꯊꯤꯠꯄꯗ ꯉꯥꯏꯔꯤꯉꯩ ꯑꯆꯣꯠꯄ ꯃꯐꯝꯗꯅꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯅ ꯅꯝꯁꯤꯟꯗꯨꯅ ꯍꯦꯟ ꯄ꯭ꯔꯤꯟ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀ꯭ꯔꯦꯟ ꯑꯃꯅ ꯕꯤꯜꯗꯤꯡꯒꯤ ꯃꯄꯣꯠ ꯃꯆꯩ ꯀꯌꯥ ꯑꯃ ꯍꯩꯊꯔꯛꯂꯤ ꯑꯗꯨꯒꯗꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯎꯠꯂꯛꯏ ꯋꯥꯀꯔ ꯈꯔꯅ ꯌꯨꯝ ꯑꯃꯕꯨ ꯁꯤꯗꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯁꯤꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯆꯣꯠꯄ ꯂꯩꯃꯥꯏꯗ ꯍꯦꯟ ꯄ꯭ꯔꯤꯟ ꯁꯦꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯎꯕ ꯑꯣꯏꯔꯝꯂꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯃꯦꯔꯤ ꯀꯧꯏ ꯃꯍꯥꯛ ꯁꯥꯏꯀꯥꯇ꯭ꯔꯤꯁ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯔꯛꯄ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯈꯤꯕꯁꯤꯗꯅꯤ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯐꯠꯇꯕ ꯍꯩꯅꯕꯤꯒꯤ ꯂꯤꯆꯠ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯖꯩ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯐꯠꯇꯕ ꯍꯩꯅꯕꯤꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯩ ꯇꯧꯕꯇꯕꯨ ꯃꯗꯣ ꯂꯨꯞ ꯑꯃꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯍꯟꯖꯤꯟ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯁꯤꯒꯤ ꯂꯨꯞ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯨꯞ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯑꯌꯥꯝꯕꯅ ꯉꯝꯅꯗꯦ ꯑꯗꯨꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯍꯩꯅꯕꯤ ꯑꯗꯣ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯍꯟꯖꯤꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯌꯥꯎꯏ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯄꯥ ꯑꯃ ꯎꯠꯂꯛꯏ ꯃꯥꯒꯤ ꯆꯥꯎꯔꯕ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯥꯒꯤ ꯐꯔꯅꯤꯆꯔ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯦꯞꯇꯦꯟ ꯀ꯭ꯂꯥꯔꯛ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯔꯤꯄꯣꯞ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤ ꯎꯕꯗ ꯀ꯭ꯂꯥꯔꯛꯁꯤ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯇꯧꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀ꯭ꯂꯥꯔꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯊꯦꯔꯥꯄꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯦꯔꯥꯄꯤꯁ ꯑꯣꯏꯔꯝꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯃꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯂꯥꯔꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯒꯤ ꯀꯣꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯁꯥꯏꯀꯥꯇ꯭ꯔꯤꯁꯀꯤ ꯗꯣꯛꯇꯔ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯀ꯭ꯂꯥꯔꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯑꯥꯔꯀꯤꯇꯦꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯥ ꯃꯥꯏ ꯄꯥꯛꯅ ꯀꯔꯤꯌꯔ ꯁꯦꯝꯕ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯌꯨꯝ ꯆꯂꯥꯏꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯨꯡꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥ ꯍꯥꯏꯔꯤꯕꯁꯤꯒ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯏ ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯇꯨꯅ ꯀ꯭ꯂꯥꯔꯛꯄꯨ ꯃꯥꯒꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥꯅ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯗꯒꯤ तान्थोरखिबनी अदुगा अखोइना खंगबा वाफम अमना क्लार्क हारिबा मिसक असि हौजिक नाइटोम ताबा पुंसि हाइबदु ओइरे मतम चुप्पदा वाखल नुंगाइतबगी पोलुम पुदुना चटपा मियोय अमनि हाइबसि तबुदुबु मसिगी वाफम से मसामकी वाखलदा मसाना एक्सेप्ट तौजबा लैते अदुगा वाफम अमना क्लार्क हारिबा मिसक से हानादगी यु थकपगी हैनबी लेरकपा मिसक अमनि अदुबु हौजिकती हानादगी हेन हेन यु थकचिनबा मी हाइबदु ओइरे हौजिक डॉक्टर मेरीना हाइरी अखोइनी रोल प्ले अमा सानसि हाइबदि आइ सि नंगी नुपी बारबारा दुनियाने खल्लु अदुगा नखोइनी न खनखिबा नुमित अदुदा थोखिबा थौदो अदुमक हौजि इबानी ड्रामा ओइना सानसि मसदगी मखोइ मतै मनाव अनि खनखिबा अहिंग अदुगी थौदोकी वारी दु मु हंगतुना मखोइनी न प्ले अमा सानदरी नुमित असदा क्लार्क असि याम थेंग युमदा लै युसु याम थगलै मरमदुना मागी खुत्तगी लैमाइदा ग्लास मा तादुना काइरे मसिगी मखोल ताबदगी मागी नुपी खंप्रे खंबग लोइना तुमलमबदगी हौगलै क्लार्क की नुपी बारबारागी सक्तम लौरिबी मेरीना नुमित अदुदा बारबाराना हाइखिबा अदुगा चप माना हाइरई करिगिदमक्तनो नंगना याम थेंग युमदा हलकलिबसिबु
yu thakdun leibagi matamdi shangi adu yumda ngantana halakpagi matamdi shangde natra masdai Clark magi nupi da lahtun serai yum masi khorsa pumba ina salai bangaktani leiriba yum masi gi bhara madi nangbu makhata na laik tabhannabagi damakta khorsa singa ina salai bangaktani aduga magi furniture house adu suning thina pot sitte haiduna sunupi da saungna phongdoli matangsta khone khangba wafam mana Clark hariba misaksi magi punsigi mai pak taba kya asina maram oiduna magi nupi da yamna isau langsinba aduga mana soiribu khudima si ubagi mahutta magi nupi doina maral thangjin bagi hainabi madi lai maram asidagi ni magi nupi barbara ga maga yanadribasi asumna role play oina Dr. Mary ga makhoini wari sanarpisida Clark ki masada oi jawna sauningba hainadaba kya ma phaurai masdagi mafam sthadok troma parapsaki mathangi sindana Clark ki furniture stores du lai dukanasta leriba pochai singasibu TV da advertisement udnabagi damakta video shooting tawri tanjas tamiyo eni namagi mateng pangli makhoini si Clark ki dukanasta thabak tawba employee ni camera pairibu nupa si maming Bobby kawi duga nupisna Kate kawi tanjas ta Clark na selibu fizol si pirates kangbu gi mascot amani aibadi samudra da leiba daku sing na set pa fizol aduni mafamsda man lawri role si Captain Clark aibadi magi dukan ni maming su Captain Clark Ottoman Empire haibani masamak jahaz ki captain ni haidana khanjabaga loina na shooting si namli bani mana wangang ngang sangsilaktuna chokri da phamlu matam da di chokri si tekle mustigi shooting tori basi lebali magi furniture ki dukan si adaki batik chaw pochai su marang kai ni yoli tobudu ngak li wafam di pochai sing si bu leina na ba customer di amata lakte mafam khudi makta sale ki poster sing loina theli masna takudi Clark ki furniture store si pochi tabu dukan haibadu oire haibsi masi matung da Clark na dukan da phamnun leiringai electrician oibanu pa ma phamsi sangsilai masigi maramdi makoigi dukan da sinariba electric si masa matomtan hanjin mutchai madi bulb sing si ya maton ton khappagi thong sing tawi masigi problem sing si seman namaki damakte electrician si kaurapani hozai Clark na electrician oibunu pasibu makoigi building si gi basement da pusilagli maramdi makhathang saruk sta circuit box lei mafam sta makoina angakpa thong ma ure aibadi box si gi manungda karino haifam khangda mongda angang muchu gi switch ahum yaudun leramli wasini masigi maramda hanadagi Clark su karimata khangde electrician sna hairi musigi switch ahum sidi main circuit box asiga mari mata leina pham thokte kana gumbana maram suksa sa da mong du panchilamani switch sing asi on off taw matam su kari gumba effect amata leite tobudu butanjas da maninglom thangba saruk ta leiba light amadi khaptun leiri basi film yeng liba khoina uba phami mathangi sindana Dr. Mary gi yum do lei ma hujik TV yeng dun lei TV da hujik uba phangli basi masama ki advertisement ni haibadi mahak si therapy samani mana miyoi ki abu therapy tawduna anaba kokhan khibasing adugi advertisement ni mafams tu uri bas aduga tanjas ta magi table mathakisda mana angang oringe da handprint nam khiba concrete ki saruk asi mafams ta leiri basi uba phangi haibadi ngasai Mary gi yum thugai gi matamaduda mana angang oringe da handprint nam khiba saruk asi phaktuna purakhibani matangsta ta film yengi ba khoina khangba wafam mana Mary haribi nupi su magi haukraba tawdok singi nungai taba wakal gi trauma mana magi makok ta husik su ithil piri haibasi masigi maramda akupa details sing film sigi makhata thrak wari da soidana ki khangbiragan nakalabadana Clark si ulei masama ki yumda di sangba yadrabani na furniture gi dukan sida ma adum tummi ahing thengla phawbu tumba tawdana yu thaktuna TV yenglaga lei tanjas ta khanguduna electric mut khibadagi TV su mutkhre Clark na hugutuna main light si on tawi adu ceiling light sing si yamna kana khapli masi matung da light pun mutkhre table lamp singi maiding ali masna takdi mafam ste electric ti lai tobudu problem khara leibadagi main light sing si thanbe adabani haisi khangle masi matung da Clark si mapana tholktuna gari thogduna satchaga magi yumma pada khamduna yamna munni yengdun lai gari di auri radio on tawri masda hojek Dr. Mary gi khonjel tai mana hairi aikhoi khudima se isha gi thamoi nungda nunggi oiba boundary ma semduna thammi asuma tawribagi maramdi aikhoi da khudong thibani singba leitaba sep oire haina khanja hannabagi damutani tobudubu adumna tawraga aikhoi isani isabu aikhoi gi nungda phajinduna thammani madugi matungda pak chawraba sangsara sibu thongnaw macha amadagi yengthorpagum ugani tobudubu mayamna masigi damakta wabirunu ai leiribasini masigi thamoi manungi oiba khuraba thongnaw sibu hangdoktuna mayamu mapana puthokpada ina mateng bangani radio sida taribu khonjelasi Dr. Mary gi therapy gi advertisement amani hojai Clark si magi nupibu ubra haiduna munni yengi masing matungda sin masing yamna hong dunai khoi du halli ahanbada Dr. Mary gi yumda mafamsda party tawdun miyoi kyama pulli bas do lei aduga nakalamada Clark na magi assistant ori be Kate kaloina na furniture gi dukan sta phamdun lei bas do lei masing matung do lei basi Dr. Mary na nupi mga wari sanadun lei bas dani aduga tunglom thangba sarukta mamam sani na wari sanadun lei basi Dr. Mary na munni masi urubadagi Mary da kariguma nungai taba amadi emotional oiba mong ma phawri masdagi ma atopa ka amarom da parap sangsilaktuna upu hangdoklaga plastic che khaw amdagi kariguma ma lokthok chasinki haibadi kariguma medicine ma chasin bagi mong
ꯇꯟꯖꯥꯁꯤꯗ ꯃꯥ ꯁꯣꯔ ꯆꯥꯎꯅꯁꯨ ꯍꯣꯜꯂꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯋꯥꯐꯝꯗꯤ ꯑꯇꯣꯞꯄꯒꯤ ꯃꯃꯥ ꯃꯆꯥꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯛꯄ ꯃꯔꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯝꯕ ꯌꯥꯏ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯇ꯭ꯔꯣꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯛꯇ ꯆꯩꯊꯦꯡ ꯄꯤꯔꯤ ꯃꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀ꯭ꯂꯥꯛ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤ ꯈꯞꯂꯝꯂꯕ ꯃꯇꯨꯡꯗ ꯌꯦꯂꯣ ꯔꯨꯝ ꯑꯗꯨ ꯂꯩ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕ ꯕꯦꯛꯔꯨꯝꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥ ꯑꯗꯨꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯇꯤꯚꯤ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀ꯭ꯂꯥꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯐꯝꯁꯤꯒꯤ ꯂꯥꯏꯠꯁꯤꯡ ꯑꯃꯨꯛꯀꯁꯨ ꯈꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛ ꯑꯁꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯕꯦꯁꯃꯦꯟꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯦꯟ ꯐ꯭ꯌꯨꯁ ꯕꯣꯛꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯂꯩꯔꯤꯕ ꯁ꯭ꯋꯤꯠꯆ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯐ ꯇꯧꯔꯦ ꯇꯧꯕꯇꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛꯇ ꯀꯔꯤꯒꯨꯝꯕ ꯏꯐꯦꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯣꯏꯔꯤꯕ ꯔꯦꯗ ꯀꯂꯔꯒꯤ ꯁ꯭ꯋꯤꯠꯆ ꯑꯍꯨꯝ ꯑꯁꯤ ꯑꯣꯐ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯒꯤ ꯂꯥꯏꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛꯅ ꯁ꯭ꯋꯤꯠꯆꯁꯤꯡ ꯑꯁꯤ ꯑꯣꯟ ꯇꯧꯏ ꯇꯧꯕꯇꯕꯨ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯉꯥꯜꯂꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯛꯂꯥꯡꯗ ꯌꯨꯡꯅ ꯁꯥꯡꯕ ꯂꯥꯏꯠꯀꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯉꯛꯄꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯛꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯃꯈꯣꯜ ꯇꯥꯅꯅꯕ ꯃꯥꯒꯤ ꯅꯥꯀꯣꯡꯁꯤ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯅꯨꯡꯂꯣꯝꯗ ꯑꯣꯏꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯐꯤꯂꯝꯁꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯕ ꯐꯪꯈꯤꯕ ꯌꯦꯂꯣ ꯀꯂꯔ ꯉꯥꯛꯇ ꯑꯣꯏꯕ ꯀꯥ ꯃꯅꯨꯡꯁꯤꯗꯅꯤ ꯃꯁꯨꯕꯗ ꯀ꯭ꯂꯥꯛ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤ ꯕꯦꯁꯃꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯆꯨꯗꯤ ꯃꯥꯟꯅꯗꯦ ꯃꯐꯝ ꯑꯁꯤꯗꯤ ꯌꯦꯂꯣ ꯀꯂꯔ ꯉꯥꯛꯇꯅꯤ ꯀꯥ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯏꯍꯥꯡ ꯍꯥꯡꯏ ꯑꯗꯨꯕꯨ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ ꯀꯌꯥ ꯑꯃ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯂꯣꯟꯈꯠꯅꯗꯨꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀ꯭ꯂꯥꯛꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯐꯥꯎꯖꯤꯜꯂꯛꯈꯤꯕ ꯐꯛꯂꯥꯡꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯒꯨꯝꯕ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯄꯣꯔꯇꯦꯜ ꯑꯃꯒꯨꯝꯕꯅꯤ ꯃꯥ ꯑꯃꯨꯛ ꯐꯥꯎꯗꯣꯛꯇꯨꯅ ꯃꯥꯒꯤ ꯕꯦꯁꯃꯦꯟꯒꯤ ꯀꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯦꯂꯣ ꯀꯂꯔꯒꯤ ꯀꯥꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯁꯥꯟꯅꯗꯨꯅ ꯌꯦꯡꯕꯅꯤ ꯊꯃꯣꯏꯗ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯁꯤꯡꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯛꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯣꯞ ꯍꯥꯏꯅ ꯊꯥꯕ ꯁꯥꯏꯟ ꯕꯣꯔꯗ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯕꯨ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯃꯤꯡꯁꯦꯜꯗ ꯇꯥꯕ ꯃꯃꯤ ꯑꯃꯒꯨꯝ ꯁꯣꯏꯅ ꯏꯔꯒ ꯂꯩꯕ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯟ ꯕꯣꯔꯗ ꯑꯃ ꯀ꯭ꯂꯥꯛꯀꯤ ꯗꯨꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯎꯈ꯭ꯔꯕꯅꯤ ꯀ꯭ꯂꯥꯛꯅ ꯃꯊꯪ ꯀꯥꯁꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯏ ꯂꯣꯏꯕ ꯅꯥꯏꯗꯕ ꯆꯥꯎꯔꯕ ꯀꯥꯁꯤꯡ ꯃꯊꯪ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯀꯥꯁꯤꯡ ꯑꯁꯤ ꯊꯣꯡ ꯄꯥꯟꯗꯕꯅ ꯑꯌꯥꯝꯕꯅꯤ ꯀ꯭ꯂꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯊꯣꯡ ꯑꯃ ꯎꯔꯦ ꯃꯁꯤꯗꯒꯤ ꯀꯥ ꯁꯣꯝꯗ ꯃꯥ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯅꯥꯀꯜꯗ ꯎꯆꯦꯛ ꯑꯁꯤꯕꯨ ꯃꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯏ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯃꯃꯥꯡꯒꯤ ꯐꯨꯇꯦꯖ ꯑꯃꯗ ꯎꯈꯤꯕ ꯍꯥꯏꯕꯗꯤ ꯅꯥꯔꯦꯟ ꯋꯥꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯀꯦꯃꯦꯔꯥ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ ꯀ꯭ꯂꯥꯛꯅ ꯃꯊꯪ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯐꯔꯅꯤꯆꯔ ꯀꯌꯥ ꯑꯃ ꯆꯣꯏꯅ ꯇꯥꯔꯒ ꯂꯩꯕ ꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯂꯥꯞꯅ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯥ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯎꯔꯦ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯛꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯀꯥꯔꯗꯕꯣꯔꯗꯇꯒꯤ ꯌꯥꯠꯇꯨꯅ ꯀꯛꯊꯠꯄ ꯐꯣꯇꯣ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯇꯨꯡꯗ ꯁ꯭ꯄꯤꯀꯔ ꯑꯃ ꯊꯦꯠꯇꯨꯅ ꯍꯥꯞꯂꯤ ꯉꯁꯥꯏ ꯃꯈꯩ ꯀ꯭ꯂꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯁ꯭ꯄꯤꯀꯔ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯁ꯭ꯄꯤꯀꯔ ꯑꯁꯤꯒ ꯀꯅꯦꯛ ꯇꯧꯅꯕ ꯋꯥꯌꯔ ꯀꯌꯥ ꯑꯃꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯀꯥꯔꯗꯕꯣꯔꯗ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯊꯦꯠꯂꯤꯕ ꯁ꯭ꯄꯤꯀꯔ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯣꯟ ꯀꯌꯥ ꯑꯃꯔꯣꯝꯗ ꯉꯥꯡꯍꯟꯗꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯛꯅ ꯋꯥꯌꯔ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ CCTV ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯉꯛꯇꯨꯅ ꯃꯥ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯌꯔꯅ ꯆꯪꯁꯤꯟꯈ꯭ꯔꯤꯕꯁꯤꯕꯨ ꯃꯥꯅ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯑꯄꯤꯛꯄ ꯀꯥꯈꯨ ꯃꯆꯥ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯃꯐꯝ ꯑꯁꯤꯃꯨꯛ ꯊꯦꯡꯅꯔꯨꯔꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯁꯤꯗ ꯕꯦꯒ ꯑꯃ ꯂꯩꯔꯝꯃꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯥꯔꯦꯟ ꯋꯥꯔꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ID ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯅꯥꯔꯦꯟ ꯋꯥꯔꯟ ꯍꯥꯏꯔꯤꯕꯁꯤ ꯑꯄꯤꯛꯄ ꯀꯥꯈꯨ ꯃꯆꯥ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯈꯨꯖꯤꯟꯕꯒ ꯂꯣꯏꯅꯅ ꯁꯥꯡꯅ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯁꯟ ꯁꯥꯗꯨꯅ ꯄꯥꯛꯊꯔꯒ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯧꯁꯨꯝꯅ ꯃꯥꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯆꯥꯎꯔꯕ ꯀꯥ ꯑꯃꯃꯨꯛ ꯊꯦꯡꯅꯔꯨꯔꯦ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯃ ꯁꯦꯟꯗꯜ ꯖꯨꯔꯥ ꯑꯃ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯃꯥꯟꯕ ꯐꯖꯔꯕ ꯆꯤꯌꯥꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯥꯕ ꯇꯦꯅꯋꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯒꯤ ꯇꯦꯅꯋꯥ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯀ꯭ꯂꯥꯛꯅ ꯀꯦꯞꯇꯦꯟ ꯀ꯭ꯂꯥꯛꯀꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄꯥꯏꯔꯦꯠꯁꯀꯤ ꯃꯦꯁꯀꯣꯠ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯐꯔꯅꯤꯆꯔꯁꯤꯡꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯁꯨꯇꯤꯡ ꯅꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯠꯈꯤꯕ ꯑꯁꯥꯕ ꯇꯦꯅꯋꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯂꯩꯔꯤꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯤꯡ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯪꯈꯥꯏ ꯆꯪꯁꯤꯟꯗꯨꯅ ꯄꯨꯊꯔꯒ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯒ ꯁꯤꯡꯍꯥꯁꯟ ꯃꯥꯟꯕ ꯆꯤꯌꯥꯔ ꯑꯁꯤꯁꯨ ꯅꯥꯀꯜ ꯅꯥꯝꯃꯗꯤ ꯂꯩꯃꯥꯏꯗ ꯄꯨꯊꯔꯒ ꯂꯩꯔꯤꯕꯅꯤ ꯄꯔꯄꯜ ꯃꯆꯨꯒꯤ ꯚꯦꯜꯚꯦꯠ ꯑꯃꯗꯤ ꯁꯅꯥ ꯃꯆꯨ ꯀꯥꯝꯂꯕ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯃꯥꯟꯕ ꯐꯖꯔꯕ ꯆꯤꯌꯥꯔ ꯑꯁꯤꯕꯨ ꯀ꯭ꯂꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯀꯥ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯃꯛꯇꯗ ꯁ꯭ꯀ꯭ꯋꯦꯔ ꯁꯦꯞ ꯑꯣꯏꯕ ꯀꯝꯄꯥꯔꯠꯃꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯅ ꯃꯈꯥꯁꯤꯗ ꯌꯦꯡꯊꯔꯛꯄꯗ ꯐꯔꯅꯤꯆꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯏ ꯀ꯭ꯂꯥꯛꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄꯗ 4 ꯗꯥꯏꯃꯦꯟꯁꯟ ꯑꯣꯏꯕ ꯑꯄꯤꯛꯄ ꯀꯥꯈꯨ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯊꯣꯡ ꯃꯆꯥ ꯑꯃꯁꯨ ꯄꯥꯜꯂꯤ
mana suma leiringai mana hana leiramlaba ka somdagi karigum makhol ama tari kanagum ma laklai habgi singnaba mangwada phawi mana sanglakhiba ka khusi manungda munni yengdun leiringai potchai langkharipki saktam chubu phangle mustigi pakhatuna ma sian thoraktuna hor dimension gi akhuba ka asta muksen silaktuna yamna wana honanduna apik buthong makhalse hangdoli pikhraba thongi makhulistigi ma option aduna li thokpadi ngamle adugadi hojik stop sign board na leiriba ka asta yausilale haibadi mana ahanba sangsilakhiba lambi du mafamsida leire haiba khangmudigi ma harau guluina sian thorai ngasai mana sangsilakhiba portal gi mawong oiba thong adu kadai da leibono haidana phaglang da pai pai duna thi hojikti magi basement na leiriba nakal somdong ma thorakpa ngamle तबुदुबु थांगनबो मिकुपता येलो कलर की कास्ट मा मुक्सेन सिलक्तुना लोन खत्तुना पैरगा लेरिबा फर्निचर सिंग सिगी मरक्तगी स्टूल लमा खंदोकलगा मागे हानगी कान लेरिबा माइके सोमदो सियन थोकी मसना ताकपदी कास्ट लेरमलेबो पोचै सिंग सि अतोप कारोमदसु पुथोकपा याय हाइबसि क्लाकना सु खंगले अदुगा मयामदा खंगन जरमगे मसिगी मखा तारकपददी येलो कलर की कास्ट सिंग सिबु बेडरूम साइदन ममिंग पंजरगे ओजे क्लाक सि मसादा पाखतपा मदि ngak लोइनना माना पुथोलिबे स्टूलस द फमदुना बेडरूम्स न लेरिबा माइके द मुनि येंगलगा लै nakal madana scientist nupa amana magi mamang da leiriba tv sida clock na backrooms da sanglubgi thawdo sibu yamna munni yengdun leiri mathang sindana ayukki matamista clock si magi therapist oiribi mary gi manakta lagli oje clock si masada thakat pamadi pakat pai phau phawi mana backrooms da sanglubgi wari amari mafam dugi angak ma tawsingi maramda mary tamdun khangale tabudu mana hari wafams da mary na di masyer ma phau thajau haibi yadre क्लाक नदी असुम वाफम सिंग दो फोंगदोक लोइनना मेरी बु भाप ताहनबगी दमक्ति यामना कनदी होना जै अदु मेरी न थाजौ हाइबो सुंया याद्रे क्लाक न हाइरी मफम दो यामना चाउ सांगी संगबगी लोइबा खम नाइदे थमोइदा की बफाउन बा अंगक मफम हाइबो दो ओय लेरिबा रियल वर्ल्ड हाइबदे असेंगबा संसार सिगी सब मानबो कॉपी मा मनुंग द लेबगी मवों मदो आइन हेक संसिलुरिबा मखै लोइबा खम नाइगदबो मानदे मरमदुना आइन संसिलुरिबा कासिंग दुगी मरमदा आइन चौराकपा मेप अमसु येक थोलबनि मा सेमुक्तिंग येंगु हाइदना मेरी द पिसिली अदुबो हौजिकसु मेरी दि थाजौ हाइबि याद्रि अनाइरि नंगना हाइबा अदुक चाउख्रबो मफम अदुना ओइ मकी लेरमबा तारगदि करिगिदमक्तनो हौजिक फावदा कनामतना थेंगनद्रिबसे नंग खगदतना क्लाकन कुमी मदुगी मरमदि लेरिबो मफमसे साउथ की मीलना ताब माइके दोमदनि अदुगा संगसिनफम ओरिबा थोंगिसु अरोन मोमों मद लेरमबनि मरमदुना मयामना खंगदब सोइदन ओइरमगनि मेरीना हंगलै तंजादुदा नंग यु थक्तुना ngauriबरा क्लाकना आई ममांगी इराइ नुमितगी यु थक्पा तोकथोक्तुना खुदना फावबो थेंगबा तौद्रबनि असुमना क्लाकना हारि वाफम सिंगसदा मेरीना सुंथा थाजौ हाइबा यासिलक्तबसिदा क्लाककी थमोइदा साउनिंग फावरे मस्तिंगी माना हाइरई फारे आइना मथंगदा नंगी नाकता लाक मतमददी आइना हारि वाफम सिगी प्रूफना सिंगबा पुरगा सोइदनमकी लाकनी अदुरगनी नंगना सु आइगी वाफमसदा सोइदनमकी थाजरगनी मसियारमलगा क्लाक असि मफमसदगी थोकी क्लाकना हाइरमनि वाफम सिंगसदा ngakpag loina मेरी सी वामसिर amta ngang batawduna wakhal munna khanbag loina leptun lehawi masing matungda क्लाकना मागी दुकानदा थबक तौरिबा बॉबी अमदि केट की युमदा लाले अदुगा मागी थबक तौननबगी दमता हाइरी एक्स्ट्रा टाइम थबक तौबगी दमक्ता पैसा हेना हापकनी हाइदुना बॉबी अमदि केट थेमदुना फंगदोली क्लाकना हाइरी अइना रिसर्च तौगदब थबक अमा लै मदुगु नखोइना शूटिंग तौगदब खक्तनी मागी वाफमसदा बॉबी अमदि केट सुंगकपदि फावि मसिंग मतुंगदा क्लाकना मागी दुकानदा मुक लाक्तुना माना बैकरूम सारि मफमसदा संगसिनबदा संगदब पोलमसिंग बैग अमगी मनुंगदा लोइना हापसिले अदुगा बॉबी अमदि केट पु बेसमेंट दा पुसिलक्तुना बैकरूम सा संगसिनबगी दमक्ता लेरिबा पोर्टल ओरिबा थोंगसि मनाक्ता पुसिलक्ले क्लाकना हुजिकति संगफम ओरिबा थोंगसिबु हानदगी येक थोक्तुना थममले केट अमदि बॉबी ना ngak लोइना हंजिन हंजिन हंगली करिगी मरमदनो रिसर्च तौगदौरिबो सिबु अदुबु क्लाकना मखोई पाउखुमदि पीदना हाइरई अइंगोंदा थाजब थमु करिमता खंदना अइगी तुंग अदुम इलौ मसियारमनगा पोर्टल ओरिबा फक्लांगी सरुक संगसिनखि मसिउबुद बॉबी अमदि केट सिंगकपगी पनखै लेखिद्रे मनुंग लोम थंग सरुक्तगी क्लाकना मखोइबु हंजिन हंजिन कौरी बॉबी संगी तौबद केट नदि संगदनबगी दमति याम कन थिंगी तबुदु बॉबी की थमोइददि खंगनिंग मना लांगतकनबो फावरिबनि मरमदना मासु पोर्टल सि मनुंग संगसिनख्रे तंजास केटी कीमन मदगी संग ngамदना दुम लेरिबनि बॉबीना नोट नोट माव कौशिलपदगी कीना मासु मनुंग संगसिनख्रे मनुंगसदा लेरमिबा सक्तम सिंग सि उरगा बॉबी अमदि केटी ngakpद लोइरबनि मसि मतुंगदगी मखोइ हुम पुंदुना कासिगी मफम सिंगसदा संगसंगदुनि येंगली तौरिबा सिंगसि बॉबीना कैमरादा लोइन नमसिलिबनि असुना मथंग मथंग मखोइ संगसिलकपना स्क्वायर शेप ओइबा यामना खूबा का परिंग अमा थेंगनरुरे क्लाकना मागी बैगतगी थौरी मु पुथोरले थौरी सिगी अरोइबा मचिनना बॉबी की ख्वांगदा किसि किसिली अदुगा अरोइबा मचिन अमना मखोइ मनाक्ता लेरिबा कांगथोन अमदा किसिली बॉबीबु मागी कैमरा पाइदुना संख्रगा मनुंगसदा करि करि लेबनो हाइबदु नमलुनबगी दमक्ता क्लाकना फोंगदोइ केनदी संखिदनमगी दमक्ता हाइ अदुबु बॉबी सु खंगनिंगबदगी मनुंगसदा संगसिनख्रे माना मखादा कुमथरल मतुंगदा लेरमलिबसि यामलबा फिरोल सिंग लेबा का अमदा ओइरमले मथक थंगबा कादा लेहौरिबा क्लाक अमदि केट कसु यामना कना लाउ लाउदुना पाउसिंग फाउदोकनै बॉबीना सुम येंथोरकपदा नाकलदा का अमा लेरिबसु उरे कासिगी लाइट असि यामना कना कना खबली अदुगदि का मनुंगसदगी कनागुम म थोलपगी सक्तम हाइफेटंग बॉबीना उख्रे
ꯃꯁꯤꯒꯤ ꯃꯥ ꯀꯤꯕꯒ ꯂꯣꯏꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯊꯧꯔꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯒ ꯂꯣꯏꯅ ꯄꯔꯞ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕꯒ ꯂꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥ ꯃꯊꯛꯇ ꯀꯥꯔꯛꯄꯗꯤ ꯉꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯍꯧꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯊꯧꯔꯤꯁꯤ ꯍꯤꯛꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯍꯧꯔꯤꯕ ꯊꯧꯔꯤꯁꯤꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯛꯂꯦ ꯀ꯭ꯂꯥꯛ ꯑꯃꯗꯤ ꯀꯦꯠꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯤꯡꯊꯔꯤꯕ ꯐꯣꯔꯁ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯣꯕꯤꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯅꯨꯡꯂꯣꯝꯗ ꯆꯤꯡꯁꯤꯟꯈꯤ ꯀ꯭ꯂꯥꯛ ꯑꯃꯗꯤ ꯀꯦꯠꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯂꯥꯎꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯊꯧꯔꯤꯒꯤ ꯑꯔꯣꯏꯕ ꯅꯥꯀꯜ ꯑꯃꯅ ꯀꯥꯡꯊꯣꯜꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯁꯤꯟꯕꯒꯤ ꯐꯣꯔꯁ ꯑꯁꯤꯅ ꯀꯥꯡꯊꯣꯜ ꯑꯁꯤꯕꯨꯁꯨ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯀ꯭ꯂꯥꯛ ꯑꯃꯗꯤ ꯀꯦꯠꯇ ꯊꯣꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯨꯡꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯅꯨꯡꯁꯤꯗ ꯍꯦꯛ ꯇꯥꯔꯛꯄꯒ ꯕꯣꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯏ ꯃꯁꯤꯗꯒꯤ ꯀꯦꯠꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯂꯥꯎꯗꯨꯅ ꯕꯣꯕꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯌꯥꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯀꯦꯠꯅ ꯕꯣꯕꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯥ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯕꯣꯕꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯛꯅ ꯕꯣꯕꯤꯅ ꯄꯥꯏꯔꯝꯕ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯂꯧꯈꯠꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯐꯛꯂꯥꯡꯗ ꯂꯩꯕ ꯑꯄꯤꯛꯄ ꯁꯔꯨꯛ ꯑꯃꯗ ꯃꯥ ꯂꯤꯊꯣꯛꯇꯨꯅ ꯕꯣꯕꯤꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯐꯝꯁꯤꯗꯤ ꯌꯦꯂꯣ ꯀꯂꯔꯒꯤ ꯑꯣꯏꯗ꯭ꯔꯦ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗꯅꯤ ꯀꯦꯠꯄꯨ ꯀꯧꯗꯨꯅ ꯃꯥ ꯁꯨꯝ ꯆꯦꯜꯂꯛꯂꯤ ꯍꯦꯛ ꯃꯥꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯀꯥꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯊꯪ ꯀꯥꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯒ ꯃꯥꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯀꯥꯁꯤꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯀꯥꯁꯤꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯥꯏꯠ ꯉꯥꯛꯇ ꯊꯥꯜꯂꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯛ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯃꯨꯔꯇꯤ ꯈꯔ ꯂꯩꯃꯥꯏꯗ ꯇꯪꯈꯥꯏ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯃꯥꯅ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯠꯁꯨ ꯊꯥꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛ ꯑꯁꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯉꯛꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤ ꯀꯥꯁꯤꯗꯤ ꯕꯥꯠꯔꯨꯝꯒꯤ ꯀꯥ ꯑꯣꯏꯅ ꯇꯧꯏ ꯑꯄꯤꯛꯄ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯇꯟꯖꯥꯁꯤꯗ ꯀ꯭ꯂꯥꯛꯅ ꯀꯦꯠꯀꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯀ꯭ꯂꯥꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯇꯧꯕꯇꯕꯨ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯀ꯭ꯂꯥꯛꯅꯗꯤ ꯀꯦꯠꯄꯨ ꯎꯕ ꯐꯪꯗꯦ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯦ ꯀꯦꯠꯀꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯐꯛꯂꯥꯡ ꯃꯄꯥꯁꯤꯗ ꯊꯤꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯛꯂꯤꯕ ꯀꯦꯠꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯀꯦꯠꯅ ꯍꯥꯏꯔꯤꯕꯅ ꯃꯥꯅꯗꯤ ꯀ꯭ꯂꯥꯛꯄꯨ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜꯅ ꯈꯥꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯛꯅꯗꯤ ꯀꯦꯠꯄꯨ ꯎꯕ ꯐꯪꯗꯦ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯃꯤꯡꯁꯦꯜꯒꯤ ꯐꯛꯂꯥꯡ ꯅꯠꯇꯦ ꯑꯀꯟꯕ ꯁꯣꯂꯤꯗ ꯋꯥꯜ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀ꯭ꯂꯥꯛꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯕ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯈꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯦꯠꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯛꯇ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛꯅ ꯄꯥꯈꯠꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯒ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯃꯦꯔꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯠꯂꯛꯏ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯅꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯆꯦꯅꯁꯨ ꯃꯦꯟꯁꯤꯜꯂꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯎꯗꯅꯕꯒꯤꯗꯃꯛꯇ ꯆꯦꯅ ꯈꯟꯖꯤꯟꯕꯅꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤꯕꯨꯁꯨ ꯐꯔꯅꯤꯆꯔꯁꯤꯡꯅ ꯉꯥꯛꯁꯤꯟꯗꯨꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯨ ꯎꯏ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯔꯕ ꯃꯤꯁꯤꯡꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯁꯨ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤ ꯎꯏ ꯄꯤꯛꯂꯤꯕꯤ ꯃꯦꯔꯤꯅ ꯊꯣꯡꯅꯥꯎꯗ ꯅꯞꯁꯤꯜꯂꯤꯕ ꯆꯦꯁꯤꯡ ꯑꯁꯤ ꯈꯔ ꯁꯦꯒꯥꯏꯔꯒ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯩꯁꯤꯜꯂꯛꯂꯦ ꯃꯥꯕꯨ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯗꯅꯕ ꯑꯃꯗꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯁꯨ ꯆꯩꯁꯤꯜꯂꯛꯂꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯂꯣꯏꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯄ ꯌꯥꯗꯦ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯃꯦꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡꯁꯤ ꯊꯨꯒꯥꯏꯔꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯗꯥꯛꯇꯔ ꯃꯦꯔꯤꯁꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯎꯔꯝꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯃꯃꯥꯡ ꯍꯥꯛꯇꯛꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯦꯔꯤꯒꯤ ꯃꯃꯥ ꯑꯁꯤ ꯀꯣꯛꯀꯤ ꯑꯅꯥꯕ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯑꯒꯣꯔꯥꯐꯣꯕꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯒꯣꯔꯥꯐꯣꯕꯤꯌꯥ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤ ꯑꯦꯟꯖꯥꯏꯇꯤ ꯗꯤꯁꯑꯣꯔꯗꯔ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯅꯦꯝꯕ ꯃꯐꯝꯗ ꯂꯩꯕ ꯃꯇꯝꯗ ꯀꯤꯕ ꯐꯥꯎꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯐꯥꯎꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯒꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯤ ꯀꯨꯡꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯃꯤ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯐꯝ ꯑꯆꯤꯛꯄ ꯖꯒꯥꯁꯤꯡ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯀꯤꯕ ꯐꯥꯎꯔꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯃꯉꯣꯟꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯗꯨꯅ ꯂꯩꯕꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯊꯦꯝꯖꯤꯟꯖꯕꯗꯒꯤ ꯃꯃꯩ ꯊꯪꯗ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯒꯣꯔꯥꯐꯣꯕꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯃꯛ ꯃꯦꯔꯤꯒꯤ ꯃꯃꯥꯗ ꯅꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯔꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯃꯃꯥꯅ ꯊꯤꯡꯗꯨꯅ ꯊꯝꯕꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯅꯛꯁꯤꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇ꯭ꯔꯣꯃꯥ ꯑꯃꯗꯤ ꯃꯦꯔꯤꯒꯤ ꯃꯀꯣꯛꯇ ꯍꯧꯖꯤꯛꯁꯨ ꯑꯣꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯏ
ꯇꯟꯖꯥꯁꯤꯗ ꯃꯦꯔꯤꯅ ꯇꯦꯂꯤꯐꯣꯟꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀ꯭ꯂꯥꯔꯛꯅ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯑꯃ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯁꯤꯗ ꯀ꯭ꯂꯥꯔꯛꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯣꯏꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯩꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯀ꯭ꯂꯥꯔꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯦꯔꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯦꯔꯤ ꯑꯁꯤ ꯀ꯭ꯂꯥꯔꯛꯀꯤ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯒꯤ ꯑꯣꯏꯕ ꯁꯤꯟ ꯑꯃꯁꯨ ꯂꯩ꯫ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯏꯟꯇꯤꯁꯠꯅꯤ꯫ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯈꯪꯍꯟꯖꯔꯝꯒꯦ, ꯉꯁꯥꯏ ꯃꯃꯥꯡꯗ ꯀ꯭ꯂꯥꯔꯛꯅ ꯕꯦꯛꯔꯨꯝꯁꯇ ꯆꯪꯁꯤꯜꯂꯛꯄꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤꯕ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯇꯤꯚꯤꯁꯤꯗ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯒꯤꯗꯃꯛꯇ ꯅꯝꯈꯤꯕ ꯀ꯭ꯂꯥꯔꯛꯀꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯁꯥꯏꯟꯇꯤꯁꯠ ꯅꯨꯄꯥꯁꯤꯅ ꯀ꯭ꯂꯥꯔꯛꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯥꯅ CCTV ꯐꯨꯇꯦꯖꯇꯒꯤ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯎꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯉꯛꯇꯨꯅ ꯀ꯭ꯂꯥꯔꯛꯄꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯃꯆꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ $1.2 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯊꯪ ꯄꯤꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯅ ꯅꯦꯛꯁꯠ ꯖꯦꯅꯦꯔꯦꯁꯟꯒꯤ MRI ꯃꯦꯁꯤꯟ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ $1.2 ꯁꯦꯟꯐꯝ ꯄꯤꯊꯈꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯃꯤꯡ ꯑꯦꯁꯤꯡ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯅ ꯀꯧꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯃꯦꯔꯤꯅ ꯀ꯭ꯂꯥꯔꯛꯄꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯅꯨꯡꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯕꯦꯁꯃꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯝꯁꯤꯗ ꯋꯥꯏꯠ ꯕꯣꯔꯗ ꯑꯃꯗ ꯃꯦꯞ ꯑꯃꯁꯨ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯤ꯫ ꯃꯁꯤ ꯃꯃꯥꯡꯗ ꯀ꯭ꯂꯥꯔꯛꯅ ꯃꯉꯣꯟꯗ ꯕꯦꯛꯔꯨꯝꯁꯀꯤ ꯃꯦꯞꯅꯤ ꯍꯥꯏꯅ ꯎꯠꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯕꯦꯛꯔꯨꯝꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯔꯇꯦꯜꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯃꯦꯔꯤꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯁꯤ ꯀ꯭ꯂꯥꯔꯛꯅ ꯀꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯛꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯦꯔꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯌꯤꯡ ꯑꯃ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯕꯁꯨ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯃꯁꯥꯃꯛꯀꯤ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯗꯣꯛꯇꯨꯅ ꯆꯪꯁꯤꯟꯕ ꯌꯥꯕꯁꯤꯗ ꯃꯥ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯀꯤꯕ ꯐꯥꯖꯤꯟꯖꯗꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝꯁꯤꯡꯁꯤꯗ ꯃꯥ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯀ꯭ꯂꯥꯔꯛꯄꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯌꯦꯛꯄ ꯂꯥꯏꯅ ꯄꯤꯛ ꯊꯟꯕ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯦꯛꯂꯝꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯍꯩꯁꯤꯡ ꯏꯗꯨꯅ ꯊꯝꯂꯝꯂꯤ꯫ ꯃꯐꯝꯁꯤꯗ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯊꯤꯑꯣꯔꯤꯒꯤ ꯃꯇꯥꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯚꯥꯞ ꯇꯥꯍꯟꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯖꯒꯦ꯫ ꯃꯦꯔꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯌꯦꯡꯂꯛꯏ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯀ꯭ꯂꯥꯔꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯕꯅꯤ꯫ ꯀ꯭ꯂꯥꯔꯛ ꯑꯁꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯦꯔꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯊꯪꯅꯔꯤꯕ ꯀꯥ ꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯦꯔꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ? ꯀ꯭ꯂꯥꯔꯛꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇ ꯃꯦꯔꯤꯗ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯞꯅ ꯅꯤꯡꯍꯟꯗꯨꯅ ꯃꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯍꯧꯗꯅ ꯀ꯭ꯂꯥꯔꯛꯅ ꯃꯦꯔꯤꯒꯤ ꯆꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯁꯞꯇꯨꯅ ꯊꯝꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯃꯥ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯦꯔꯤꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯗ ꯎꯠꯂꯛꯏ꯫ ꯀꯣꯛ ꯕꯦꯔꯥ ꯂꯩꯗꯨꯅ ꯅꯥꯔꯕꯤ ꯃꯦꯔꯤꯒꯤ ꯃꯃꯥꯁꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯗꯅ ꯄꯤꯛꯂꯤꯕꯤ ꯃꯦꯔꯤ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯧꯏ꯫ ꯃꯦꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯎꯠꯂꯝꯂꯒ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯑꯗꯨꯝ ꯎꯠꯇꯨꯅ ꯆꯠꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯕ ꯀꯥ ꯀꯌꯥ ꯑꯃ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯗꯨꯝ ꯎꯠꯂꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯣꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯍꯥꯡꯕ ꯀꯥ ꯑꯃ ꯑꯣꯏꯅ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯊꯣꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯕ ꯁꯔꯨꯛ ꯑꯃ ꯁꯦꯝꯂꯛꯏ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯒꯤ ꯃꯆꯨꯁꯤꯁꯨ ꯌꯦꯂꯣ ꯀꯂꯔꯗ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯃꯊꯪꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯀꯣꯄꯤ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯍꯥꯟꯕ ꯁꯦꯝꯂꯛꯄ ꯃꯇꯝꯗꯗꯤ ꯔꯤꯌꯦꯜ ꯋꯥꯔꯜꯗꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ, ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯀꯣꯄꯤ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯗꯤꯐꯣꯔꯝ ꯑꯣꯏꯅ, ꯍꯥꯏꯗꯤ ꯃꯑꯣꯡ ꯐꯤꯕꯝ ꯀꯥꯏꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯕꯦꯛꯔꯨꯝꯁꯅ ꯑꯁꯨꯝꯅ ꯁꯦꯝꯂꯛꯂꯤꯕ ꯃꯐꯝꯁꯤꯕꯨ ꯂꯤꯃꯤꯅꯦꯜ ꯁ꯭ꯄꯦꯁ ꯍꯥꯏꯅ ꯀꯧꯏ꯫ ꯂꯤꯃꯤꯅꯦꯜ ꯁ꯭ꯄꯦꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯔꯝꯒꯦ꯫ ꯃꯁꯤ ꯏꯟ ꯕꯤꯇ꯭ꯋꯤꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯟꯖꯤꯁꯅꯦꯜ ꯑꯣꯏꯕ ꯖꯒꯥꯕꯨ ꯈꯪꯅꯩ꯫ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯀꯥ ꯑꯃꯒꯒꯤ ꯂꯣꯟꯅꯕ ꯁꯔꯨꯛ, ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ, ꯍꯣꯁꯄꯤꯇꯥꯜ, ꯑꯣꯐꯤꯁꯅꯆꯤꯡꯕꯒꯤ ꯀꯥꯁꯤꯡꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯔꯤꯗꯣꯔꯁꯤꯡ, ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯤꯃꯤꯅꯦꯜ ꯁ꯭ꯄꯦꯁ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯇꯧꯗꯨꯅ ꯏꯍꯥꯡꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯅꯅ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯑꯗꯨꯝ ꯎꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯨꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯅꯕ ꯍꯣꯇꯦꯜ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯅꯆꯤꯡꯕꯁꯤꯡꯒꯤ ꯁꯨꯇꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯄꯥꯈꯠꯄ ꯏꯆꯤꯛ ꯆꯤꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯒꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨꯅꯤ ꯂꯤꯃꯤꯅꯦꯜ ꯁ꯭ꯄꯦꯁ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯃꯦꯔꯤ ꯑꯁꯤ ꯋꯥꯟꯊꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫
ꯃꯥꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤꯁꯤꯗ ꯃꯈꯨꯠꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝ ꯂꯩ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯗꯅ ꯀ꯭ꯂꯥꯛ ꯐꯝꯗꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯡꯕ ꯄ꯭ꯂꯦꯠꯁꯤꯡꯁꯨ ꯃꯈꯣꯏ ꯃꯥꯡꯗ ꯊꯝꯂꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯇꯧꯕꯇꯕꯨ ꯃꯥꯏꯊꯣꯡꯁꯤꯡ ꯑꯁꯤꯗꯤ ꯗꯤꯁꯇꯣꯔꯇꯦꯗ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯣꯟꯁꯇꯔꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯒ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯐꯝꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯒ ꯃꯇꯥꯡꯁꯤꯗ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨꯅ ꯀ꯭ꯂꯥꯛꯀꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥ ꯍꯥꯏꯔꯤꯕꯗꯨꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯁꯤ ꯐꯤꯕꯝ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯠꯁꯤꯡ ꯅꯥꯇꯣꯟꯁꯤꯡ ꯆꯤꯟꯁꯤꯡ ꯄꯥꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅ ꯁꯦꯝꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯀ꯭ꯂꯥꯛꯀꯤ ꯃꯦꯃꯣꯔꯤꯗꯒꯤ ꯁꯦꯝꯒꯠꯈꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯕꯦꯛꯔꯨꯝꯁꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯐꯤꯕꯝꯅꯆꯤꯡꯕꯁꯤꯡ ꯁꯣꯛꯆꯤꯟꯕ ꯑꯗꯨꯝ ꯍꯦꯜꯂꯛꯏ ꯑꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯃꯈꯣꯏꯒꯤ ꯀꯣꯄꯤꯁꯤꯡ ꯑꯗꯨꯅꯤ ꯕꯦꯛꯔꯨꯝꯁꯇ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀ꯭ꯂꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯕꯦꯛꯔꯨꯝꯁꯅ ꯃꯈꯣꯏꯒꯤ ꯁꯛꯇꯝꯁꯤꯡ ꯁꯦꯝꯒꯠꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯤꯖꯤꯀꯦꯜ ꯐꯤꯂꯤꯡ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯏꯃꯣꯁꯟ ꯆꯩꯅꯥꯈꯣꯜ ꯁꯥꯎꯅꯤꯡꯕꯅꯆꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀ꯭ꯂꯥꯛꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝꯗ ꯊꯥꯡ ꯁꯨꯔꯤꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥꯈꯣꯜ ꯑꯃꯠꯇ ꯐꯥꯎꯗꯕꯒꯤ ꯃꯇꯧꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯀ꯭ꯂꯥꯛꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯤꯂꯤꯡ ꯑꯃꯠꯇ ꯐꯥꯎꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯐꯔꯅꯤꯆꯔ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯑꯅꯣꯏꯕ ꯅꯨꯄꯥꯁꯤꯒꯤ ꯃꯕꯨꯛ ꯑꯁꯤꯕꯨ ꯈꯨꯠꯅ ꯐꯛꯇꯨꯅ ꯃꯇꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄ꯭ꯂꯦꯠꯇ ꯍꯥꯞꯂꯤ ꯑꯇꯣꯞꯄ ꯃꯇꯨꯝ ꯑꯃꯒꯁꯨ ꯐꯛꯇꯨꯅ ꯂꯧꯊꯣꯔꯛꯂꯒ ꯃꯦꯔꯤꯒꯤ ꯄ꯭ꯂꯦꯠꯇ ꯊꯝꯂꯤ ꯑꯗꯨꯒ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯐꯛꯇꯨꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯄꯨꯛ ꯃꯅꯨꯡ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯑꯃꯒꯤ ꯃꯇꯧꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯁꯣꯐꯥꯒꯨꯝꯕ ꯐꯛꯇꯨꯅ ꯁꯦꯒꯥꯏꯔꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯁ꯭ꯄꯣꯟꯖ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯎꯕꯗ ꯃꯦꯔꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯀ꯭ꯂꯥꯛꯅ ꯐ꯭ꯔꯤꯖꯀꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯕꯦꯛꯔꯨꯝꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤꯕꯤ ꯀꯦꯠ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯛꯊꯠꯂꯕ ꯃꯀꯣꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯦꯔꯤꯁꯤꯗꯤ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯛꯇ ꯃꯥꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯅꯪ ꯑꯗꯨꯃ ꯇꯧꯒꯅꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩꯒꯤ ꯄꯨꯂꯤꯕꯁꯤ ꯊꯥꯗꯣꯛꯎ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯀ꯭ꯂꯥꯛꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯦꯔꯥꯄꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯜꯂꯤ ꯑꯗꯨꯕꯨ ꯃꯦꯔꯤꯅꯁꯨ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯆꯨꯝꯃꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯟꯖꯔꯦ ꯐꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯛꯅꯗꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯅꯁꯥꯅ ꯂꯥꯟꯖꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯔꯣꯜ ꯄ꯭ꯂꯦ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯨꯝ ꯉꯁꯤꯁꯨ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥꯒꯤ ꯁꯛꯇꯝꯕꯨ ꯅꯪꯅ ꯂꯧꯔꯒ ꯑꯩꯈꯣꯏꯅꯤ ꯔꯣꯜ ꯄ꯭ꯂꯦ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯕꯤꯔꯝꯂꯒꯅꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯔꯣꯜ ꯄ꯭ꯂꯦ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯛꯀꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯈꯤꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯔꯣꯜ ꯄ꯭ꯂꯦ ꯁꯥꯟꯅꯕꯅꯤ ꯀꯥꯁꯤꯒꯤ ꯂꯥꯏꯠ ꯑꯁꯤ ꯑꯣꯐ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛ ꯑꯁꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯅꯣꯏꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯁꯤ ꯃꯥꯅ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯟꯁꯇꯔ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯝ ꯍꯧꯔꯤꯕ ꯎꯟꯁꯥꯒꯤ ꯁꯔꯨꯛꯁꯤꯗ ꯊꯥꯡ ꯊꯤꯟꯖꯤꯜꯂꯒ ꯃꯁꯤꯕꯨ ꯂꯣꯏꯅ ꯈꯣꯛꯇꯣꯛꯇꯨꯅ ꯂꯧꯊꯣꯛꯂꯦ ꯃꯁꯤꯒꯤ ꯁꯝ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯦꯔꯤꯒꯤ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯕꯤꯔꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯣꯟꯁꯇꯔ ꯅꯨꯄꯤ ꯑꯁꯤ ꯀ꯭ꯂꯥꯛꯀꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯂꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯟꯕꯒ ꯂꯣꯏꯅꯅ ꯀꯥꯁꯤꯒꯤ ꯂꯥꯏꯠ ꯑꯣꯐ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯣꯟꯁꯇꯔꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯑꯁꯨꯝꯅ ꯂꯦꯡ-ꯑꯣꯠꯄ ꯇꯧꯗꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯗꯧꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯣꯏꯅ ꯉꯝꯃꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯃꯦꯔꯤ ꯁꯤ ꯀꯤꯃꯟꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯕꯅꯤ ꯀ꯭ꯂꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯃꯣꯟꯁꯇꯔꯒꯤ ꯁꯝ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯃꯦꯔꯤꯗ ꯎꯞꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯃꯦꯔꯤꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯦꯔꯤ ꯑꯁꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯎꯞꯁꯤꯜꯂꯤꯕ ꯁꯝ ꯑꯁꯤ ꯇꯥꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯈꯪꯂꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯑꯃꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯗꯒꯤ ꯅꯪꯕꯨ ꯇꯥꯟꯊꯣꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯅꯪ ꯑꯁꯦ ꯌꯨ ꯊꯛꯏ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯥꯎꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯑꯁꯦ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯗꯨꯗꯤ ꯈꯪꯖꯕ ꯇꯧꯗꯅ ꯃꯤꯉꯣꯟꯗ ꯑꯣꯏꯅ ꯃꯔꯥꯜ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯤꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀ꯭ꯂꯥꯛ ꯑꯁꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯏ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯪꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯗꯒꯤ ꯑꯩ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯃꯦꯔꯤꯅ ꯃꯗꯨꯗꯒꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯛꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯞ ꯆꯥꯔꯕ ꯁꯦꯞ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯦꯔꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯪ ꯍꯣꯡꯗꯣꯛꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯦꯝꯗꯣꯛꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯅꯪꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏ
ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯂꯩꯍꯧꯖꯧ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯎ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯛꯁꯨ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯆꯤꯌꯥꯔꯗ ꯃꯦꯔꯤꯒꯤ ꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯁꯣꯔꯤꯅ ꯂꯦꯟꯊꯠꯇꯨꯅ ꯀꯛꯊꯠꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯡ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯀ꯭ꯂꯥꯛꯀ ꯌꯥꯝꯅ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯀ꯭ꯂꯥꯛꯅ ꯃꯥꯒꯤ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯎꯠꯇꯨꯅ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯠꯈꯤꯕ ꯄꯥꯏꯔꯦꯠ ꯃꯦꯁꯀꯣꯠꯀꯤ ꯐꯤꯖꯣꯜ ꯑꯗꯨꯅꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯁꯦꯠꯂꯛꯂꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯀ꯭ꯂꯥꯛꯅ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯉꯥꯏꯈꯣ ꯅꯪ ꯁꯥꯎꯒꯠꯈꯤꯅꯨ ꯐꯤꯡꯒꯠꯈꯤꯅꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯗꯣꯛꯇꯔ ꯑꯃꯅꯤ ꯑꯩꯒꯤ ꯊꯦꯔꯥꯄꯤꯁꯅꯤ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏꯁꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯔꯒꯗꯕꯅꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯃꯠꯇ ꯍꯣꯡꯗꯣꯛꯂꯨꯕꯒꯤ ꯁꯦꯝꯗꯣꯛꯂꯨꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯅꯨꯄꯥꯁꯨ ꯃꯥꯅ ꯀꯟꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯛꯄꯨ ꯃꯣꯟꯁꯇꯔ ꯅꯨꯄꯥꯁꯤꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗ ꯃꯌꯥꯝꯅ ꯆꯤꯛꯊꯠꯇꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯀ꯭ꯂꯥꯛ ꯑꯁꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯀꯤꯔꯕ ꯃꯦꯔꯤ ꯑꯁꯤ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯇꯞꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤ ꯃꯊꯪ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯂꯦ ꯃꯐꯝꯁꯤ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯥꯜꯂꯤ ꯃꯁꯤꯕꯨ ꯉꯛꯇꯨꯅ ꯃꯦꯔꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀ꯭ꯂꯥꯛꯀꯤ ꯍꯛꯆꯥꯡꯁꯤꯕꯨ ꯆꯤꯡꯂꯒ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯔꯤꯁꯤ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯂꯩꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯥꯁꯤꯡ ꯐꯥꯎꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯆꯦꯜꯂꯛꯂꯤ ꯃꯃꯩꯊꯪꯗ ꯑꯈꯨꯕ ꯀꯥꯈꯨ ꯑꯃꯒꯤ ꯄꯔꯤꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯗꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅ ꯁꯦꯝꯈꯤꯕ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯣꯄꯤ ꯀꯌꯥ ꯑꯃꯅ ꯃꯔꯣꯟ ꯂꯣꯟꯈꯠꯇꯨꯅ ꯁꯦꯝꯕ ꯃꯐꯝ ꯑꯃꯗꯅꯤ ꯃꯥꯅ ꯐꯥꯎꯗꯣꯔꯛꯂꯤꯕꯁꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯌꯦꯡꯊꯈꯤꯕꯗ ꯑꯔꯣꯏꯕ ꯁꯔꯨꯛ ꯎꯕ ꯐꯪꯗꯦ ꯇꯟꯖꯥꯁꯤꯗ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯨꯠ ꯑꯁꯤ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯃꯦꯔꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯍꯧꯖꯤꯛ ꯃꯦꯔꯤꯅ ꯄꯤꯛꯂꯕ ꯏꯁꯇꯤꯌꯥꯔ ꯑꯃꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯒ ꯑꯄꯤꯛꯄ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤ ꯀ꯭ꯂꯥꯛꯀꯤ ꯐꯔꯅꯤꯆꯔ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯝꯂꯦ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯃꯁꯤ ꯑꯁꯦꯡꯕ ꯀ꯭ꯂꯥꯛꯀꯤ ꯐꯔꯅꯤꯆꯔ ꯗꯨꯀꯥꯟ ꯑꯗꯨ ꯅꯠꯇꯦ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯀꯣꯄꯤ ꯑꯣꯏꯅ ꯁꯦꯝꯂꯕ ꯀ꯭ꯂꯥꯛꯀꯤ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯦꯔꯤꯕꯨ ꯇꯥꯟꯅꯔꯛꯂꯤ ꯃꯦꯔꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯔꯤꯅ ꯐꯔꯅꯤꯆꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯡ ꯊꯨꯗꯦꯛꯂꯦ ꯑꯁꯨꯝꯅ ꯃꯦꯔꯤ ꯑꯁꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯥꯔꯗꯕꯣꯔꯗꯇꯒꯤ ꯌꯥꯊꯣꯛꯇꯨꯅ ꯁꯦꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯨꯔꯇꯤꯁꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯔꯦ ꯑꯗꯨꯒꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯡ ꯊꯥꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯟꯅꯗꯒꯤ ꯁꯦꯝꯗꯨꯅ ꯊꯝꯂꯝꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯊꯣꯝꯖꯤꯜꯂꯨꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯀꯥꯝꯊꯣꯔꯛꯂꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ CCTV ꯀꯦꯃꯦꯔꯥ ꯑꯃꯅ ꯂꯣꯏ ꯅꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯥꯗꯣꯔꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯐꯨꯕꯗꯒꯤ ꯃꯦꯔꯤ ꯑꯁꯤ ꯀꯣꯛ ꯉꯥꯎꯗꯨꯅ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯉꯣꯟꯗ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯃꯥꯒꯤ ꯈꯨꯠꯅ ꯉꯥꯛꯇꯨꯅ ꯊꯝꯃꯤ ꯍꯧꯖꯤꯛ ꯃꯦꯔꯤꯅ ꯃꯥꯒꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯀꯣꯟꯀ꯭ꯔꯤꯠꯅ ꯁꯦꯝꯈꯤꯕ ꯃꯥꯒꯤ ꯍꯦꯟꯄ꯭ꯔꯤꯟ ꯑꯁꯤ ꯄꯨꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯌꯥꯎꯈ꯭ꯔꯕ ꯃꯦꯔꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯀꯣꯟꯀ꯭ꯔꯤꯠꯇ ꯁꯦꯝꯈꯤꯕ ꯍꯦꯟꯄ꯭ꯔꯤꯟ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯃꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯂꯤ ꯃꯁꯤꯒꯤ ꯍꯦꯟꯄ꯭ꯔꯤꯟ ꯑꯁꯤꯅ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯅꯣꯠꯇꯨꯅ ꯊꯥꯖꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯧꯕ ꯉꯝꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯈꯨꯕ ꯀꯥꯔꯛ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯜꯂꯤ ꯇꯟꯖꯥꯁꯤꯗ ꯃꯣꯟꯁꯇꯔ ꯑꯁꯤꯁꯨ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯈꯨꯔꯕ ꯃꯐꯝꯁꯤꯗ ꯃꯥ ꯆꯪꯕ ꯆꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯦꯔꯤꯅ ꯀꯥꯈꯨꯁꯤꯒꯤ ꯃꯔꯛꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯇꯟꯖꯥꯁꯤꯗ ꯍꯖꯃꯦꯠ ꯁꯨꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯄ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯁ ꯀꯥꯝꯁꯤꯜꯂꯛꯇꯨꯅ ꯐꯥꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯍꯖꯃꯦꯠ ꯁꯨꯠ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯥꯏꯟꯇꯤꯁ ꯉꯥꯛꯇꯅꯤ ꯃꯦꯔꯤꯕꯨ ꯎꯔꯒ ꯃꯈꯣꯏꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯪꯅꯔꯤ ꯃꯍꯥꯛꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯦꯔꯤꯅꯁꯨ ꯉꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯕꯦꯛꯔꯨꯝꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯤꯒꯤ ꯋꯥꯡꯃꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯥꯡꯗ ꯍꯖꯃꯦꯠ ꯁꯨꯠ ꯁꯦꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯑꯉꯧꯕ ꯀꯣꯠ ꯂꯤꯠꯄ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯦꯔꯤꯅꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯔꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯦꯛꯁ-ꯔꯦ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯦ ꯁ꯭ꯀꯦꯟ ꯇꯧꯕꯗ ꯐꯪꯂꯤꯕ ꯃꯥꯒꯤ ꯔꯤꯖꯜ ꯄꯨꯝꯕ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯦꯔꯤꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯁꯣꯛ-ꯑꯄꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯂꯤ ꯃꯦꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯁꯥꯏꯟꯇꯤꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯤꯜ ꯀꯧꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯐꯤꯜ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯂꯥꯛꯅ ꯕꯦꯛꯔꯨꯝꯁꯇ ꯆꯪꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯄꯨꯝꯕ CCTV ꯐꯨꯇꯦꯖꯀꯤ ꯈꯨꯠꯊꯥꯡꯗ TVꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯣꯡꯃ TV ꯌꯦꯡꯂꯤꯉꯩꯗꯁꯨ ꯀ꯭ꯂꯥꯛꯀꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯎꯔꯨꯕꯗꯒꯤ ꯃꯁꯛ ꯈꯪꯈꯤꯕ ꯁꯥꯏꯟꯇꯤꯁ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯦꯔꯤꯅ ꯃꯉꯣꯟꯗ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯤ ꯑꯃꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯂꯤ ꯑꯗꯨꯕꯨ ꯐꯤꯜ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯀꯌꯥ ꯊꯣꯏꯅ ꯀꯥꯡꯊꯣꯛꯇꯦ ꯈꯔ ꯈꯛꯇꯅꯤ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯟꯕ
ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤ ꯑꯦꯁꯤꯡ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯁꯥꯏꯟꯇꯤꯁ ꯉꯥꯛꯇꯅꯤ ꯑꯅꯧꯕ ꯃꯇꯝꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ MRI ꯃꯦꯁꯤꯟ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ MRI ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ Backrooms ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯔꯤꯕ MRI ꯃꯦꯁꯤꯟ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ Backrooms ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯆꯪꯁꯤꯟꯕ ꯌꯥꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ Backrooms ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯦꯛ ꯊꯤꯒꯠꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯒꯗꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯋꯥꯠꯂꯤꯕꯅꯤ ꯗꯥꯛꯇꯔ ꯃꯦꯔꯤꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯈꯪꯅꯤꯡꯕ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗꯁꯨ ꯈꯪꯅꯤꯡꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ Backrooms ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯔꯤ ꯑꯁꯤ Backrooms ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄꯅꯣ ꯀꯔꯝꯕ ꯃꯐꯝꯁꯤꯡ ꯂꯩꯍꯧꯔꯤ ꯂꯝꯕꯤꯅ ꯀꯗꯣꯝꯗꯒꯤ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯁꯥꯏꯟꯇꯤꯁꯠꯅ ꯃꯦꯔꯤꯗ ꯂꯦꯞꯇꯅ ꯍꯪꯂꯤ ꯃꯦꯔꯤꯅ ꯍꯥꯏꯔꯤ Backrooms ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯀꯣꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯀꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯐꯤꯕꯝ ꯁꯣꯏꯔꯕ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯍꯧꯔꯤ ꯑꯁꯨꯝꯅ Backrooms ꯀꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯄꯥꯝꯂꯦ ꯃꯐꯝꯁꯤꯗꯒꯤ ꯑꯩꯕꯨ ꯀꯗꯥꯏ ꯀꯥꯟꯗ ꯊꯥꯗꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ ꯐꯤꯜꯅ ꯈꯨꯝꯂꯛꯏ ꯃꯁꯤ ꯋꯥꯐꯝꯁꯤꯒꯤ ꯋꯥꯔꯦꯞ ꯂꯧꯕꯗꯤ ꯑꯩꯅ ꯉꯝꯂꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯦꯔꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ Backrooms ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯅꯧꯕ ꯀꯥ ꯃꯁꯤꯡ ꯑꯗꯨꯝ ꯁꯦꯝꯒꯠꯄ ꯍꯦꯟꯒꯠꯂꯛꯂꯤ ꯃꯦꯔꯤꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯦꯁꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨꯗꯒꯤ ꯀꯣꯄꯤ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯦꯔꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯑꯅꯧꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯆꯧꯕ ꯕꯤꯜꯗꯤꯡꯁꯤꯡ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯕꯦꯅꯔꯅꯆꯤꯡꯕꯁꯤꯡ ꯀꯣꯄꯤ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯣꯟꯀ꯭ꯔꯤꯠꯇ ꯃꯥꯒꯤ ꯍꯦꯟꯗꯄ꯭ꯔꯤꯟꯠꯅꯆꯤꯡꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯣꯄꯤ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯕꯣꯕꯤ ꯑꯃꯗꯤ ꯀꯦꯠꯀꯤ ꯃꯤꯁꯤꯡ ꯄꯣꯁꯇꯔꯁꯤꯡ ꯊꯦꯠꯂꯤꯕ ꯋꯨꯗꯟ ꯄꯣꯜ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯋꯥꯔꯜꯗꯁꯨ ꯕꯣꯕꯤꯒ ꯀꯦꯠꯀꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯄꯣꯁꯇꯔꯁꯤꯡ ꯊꯦꯠꯇꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯀꯣꯄꯤꯁꯤꯡ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗ ꯊꯣꯔꯛꯂꯤꯕꯁꯤ ꯃꯐꯝꯁꯤꯗ ꯁꯦꯝꯂꯤꯕ ꯄꯣꯁꯇꯔꯁꯤꯡ ꯋꯨꯗꯟ ꯄꯣꯜꯁꯤꯡ ꯑꯁꯤꯁꯨ ꯗꯤꯐꯣꯔꯝ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯑꯣꯡ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯔꯛꯀꯤ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯁꯤꯁꯨ ꯗꯤꯐꯣꯔꯝ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯗ ꯁꯦꯝꯂꯤ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯃꯃꯤꯡ ꯑꯣꯏꯔꯤꯕ ꯀꯦꯞꯇꯦꯟ ꯀ꯭ꯂꯥꯔꯛ ꯑꯣꯇꯣꯃꯟ ꯑꯦꯝꯄꯥꯌꯔ ꯍꯥꯏꯕꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯊꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕꯁꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯗꯤꯐꯣꯔꯝ ꯑꯃꯗꯤ ꯗꯤꯁꯇꯣꯔꯇꯦꯠ ꯑꯣꯏꯔꯕ ꯃꯦꯔꯤꯒꯤ ꯀꯣꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯦꯔꯤ ꯃꯁꯥꯃꯛꯀꯤꯁꯨ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯣꯟꯁꯇꯔꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯀꯣꯄꯤ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡꯕꯨ ꯀꯣꯛ ꯂꯩꯈꯥꯏꯍꯟꯗꯨꯅ ꯐꯤꯂꯝ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯗ ꯆꯃꯝꯅꯕ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯍꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯨꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡ ꯊꯤꯑꯣꯔꯤꯁꯤꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯌꯨꯖꯔꯁꯤꯡꯅ ꯄꯨꯊꯣꯛꯄ ꯊꯤꯑꯣꯔꯤꯁꯤꯡꯒꯤ ꯗꯤꯇꯦꯜꯁꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯗꯤꯇꯦꯜꯁ ꯈꯔ ꯈꯟꯒꯠꯇꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ ꯑꯍꯥꯟꯕꯗ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯍꯪ ꯑꯁꯤ Backrooms ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯊꯤꯑꯣꯔꯤ ꯑꯍꯨꯝ ꯃꯔꯤ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯊꯥꯖꯅꯕ ꯊꯤꯑꯣꯔꯤ ꯑꯃ ꯂꯩ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ Backrooms ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯑꯣꯔꯒꯥꯅꯤꯖꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯗꯤ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ Backrooms ꯍꯥꯏꯕꯁꯤ ꯂꯦꯡꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯦꯃꯣꯔꯤꯕꯨ ꯀꯟꯖꯨꯝ ꯇꯧꯔꯒ ꯍꯦꯟꯅ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯛꯄ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯥ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯀꯣꯄꯤ ꯇꯧꯗꯨꯅ ꯁꯦꯝꯒꯠꯂꯛꯄ ꯉꯝꯕ ꯑꯁꯤꯅꯤ Backrooms ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯥꯅ ꯎꯔꯛꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯣꯄꯤ ꯇꯧꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯔꯛꯄ ꯉꯝꯃꯤ ꯃꯦꯔꯤ ꯃꯁꯥꯃꯛꯀꯤ ꯐꯥꯎꯕ ꯑꯔꯣꯏꯕꯗ ꯗꯤꯁꯇꯣꯔꯇꯦꯠ ꯚꯔꯖꯟ ꯑꯣꯏꯔꯕ ꯃꯣꯟꯁꯇꯔ ꯑꯃ ꯀꯣꯄꯤ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ Backrooms ꯍꯥꯏꯔꯤꯕꯁꯤꯅ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯏꯔꯒ ꯑꯅꯧꯕ DNA ꯑꯃ ꯀꯂꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯊꯤꯑꯣꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯆꯥꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯕꯨ Backrooms-ꯀꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯅ ꯂꯧꯔꯤ ꯑꯗꯨꯒ ꯗꯤꯁꯇꯣꯔꯇꯦꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯅ ꯗꯥꯏꯖꯦꯁꯟ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯅ ꯂꯧꯔꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯗꯦꯇꯥ ꯄꯦꯛ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯄꯤꯁꯤꯡ ꯁꯦꯝꯂꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯅꯨꯡꯗ ꯍꯦꯛ ꯀꯨꯏꯅ ꯂꯩꯔꯤꯕ ꯃꯈꯩ Backroom ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯁꯤꯡꯕ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯀꯣꯄꯤ ꯇꯧꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯔꯤꯌꯦꯜ ꯋꯥꯔꯜꯗꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯃꯛꯇꯤ ꯉꯝꯗꯦ ꯗꯤꯐꯣꯔꯝ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯑꯣꯡ ꯐꯤꯕꯝ ꯀꯥꯏꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯏ ꯊꯣꯛꯂꯤꯕ ꯔꯤꯌꯦꯂꯤꯇꯤ ꯑꯁꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕꯅꯤ ꯀꯦꯠꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯑꯣꯏꯅ ꯂꯩ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯂꯥꯔꯛꯄꯨ ꯃꯥꯅ ꯎꯕ ꯐꯪꯏ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯔꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯂꯤꯗ ꯋꯥꯜ ꯑꯣꯏꯗꯨꯅ ꯀꯦꯠꯄꯨ ꯃꯥꯅ ꯎꯕ ꯐꯪꯗꯦ
Maramaduna Backrooms bu organism amani haina phongdokliba theory asi mayamna paksana thajanaba haibudu oide. Aduga anisuba theory da leiribasi mayamna paksana thajanaba wafam aduni. Masida phongdokliba wafam di Backrooms hariba mafam si Ken Person hariba YouTuber nupa adugi cinematic universe amani. Madudagi apik pasaruk ama lakthoktuna film moina mungdam thoklaga mayam de khangan bani. Aduna ahan bada khoina khangadabasi Ken Person gi wakalon karino haibasini. Magi wakalol asi supernatural oiba natte science fiction ni. Haibu yathadi bhoot pret thawai mirel asini singbasingda thajabagi wafam natte science fiction moina semgatpa aduni. Aduna Backrooms haribasi organism ama natte mafamsda bhoot pret thawai mirel na singba amata laiba natte tawribu khudima se science ki experiment amadi ki thokiba ngata. Tabudubu hariba science makhala do film yengliba khoi ko ki wangmuda laiba haibadi khangbada bhap ta da science makhala ma oikiba adunani. Ken Person hariba nupa asigi Ken Pixel kauba YouTube channel aduda web series oina thagatiba wari adugi matungina di Backrooms haribasi yamna chawba corporation company mana ahan boina thengnarakibani. Corporation adugi mamingna Async Research Institute haibani. Masi company sigi scientist singnani film sigi aroibada Meribu Backrooms tagi puthoktuna thokhribadu. Aduga phil kauba scientist nupa amaga Meri gwari sanan kibani. Async hariba company si aseng makidi MRI machine ama sanana bagi damakta research tawba kangbu. Madugi damakta government na $1.2 gi senpham sanction tawkibani. Aduna bu film sigi manung danga sai khoina ukhrabani next generation MRI machine sanana bagi damakta government na $1.2 million gi senpham companies the sanction tawduna pi khre habagi wafam. Companies na makoigi MRI machine gi research tawba matam natraga kariguma magnetic experiment ama pangthokpa matamda asoiba thogdoksing thoktuna reality amari atop dimension gi marakta lariba portal hangdoklubani. Ken Person puthokiba web series adugi manungda masigi technology sigi maming su yauri madudi low proximity magnetic distortion system haina kawi. Aduga prototype experiment amsu 1982 da Philip R. Hemen ko scientist nupa amana sathaki. Madugi experiment anduda potsak amabu atopa mafam madagi atopa mafam amada portal gi khudang da mafam hongdokpusu ngamkhibani. Film sigi manungda uliba portal sigi maming web series aduda threshold haiduna maming pikhibani. Masi soibadagi hangdokhiba thong makhalamani. Aduba hojikti masi pakthok chawthoraktuna atopa mafam kya dasu adum semlaklibani. Film sigi aroiba sinda phil hariba scientist nupa asna wahang bahung chathaba matam dasu Meribu asoengam yaudana bagi damakta wafam phongdokpagi mahuta manungda sangnubuda kari kari urakhibano haiba wahang asini not tuna hanjin Meri da hangliba wafam si. Backrooms ta nangna kari urai nangi wakhal da kari haina phau kayam chawu jaga no haibsi nang khanglakla haiba wahang singdar pik thankibani. Async hariba company si yoinadi Meri si makhoi di amna kanaba pigedaba mamal tangba potsak ma haibadu oire maramdi Backrooms ki manung hanjin mafam dagi hingdun sen thorpa ngamliba si ma khaktani maramaduna Meri bu makhoina kanbiba natte scientist singsna makhoina research tawbada information sing hena pigedaba kariguma potsak ama phangle haiduna scientist singsina di khallibani aibadi Meri bu makhoina miyoiba moina khanbagi mahuta data source amani haiduna khallibani aduga Meri bu mafam sidagi suktha thadokpa tawdana adum phajil laga thambsu yaribani. Phil hariba scientist nupas na mangonda wahang hangba matamda nakal maromda toina su yengi aibadi mangonda kariguma ingit ma pirakpai matawni aibadi mangonda makoi gi oina leriba Async hariba company sigi maramda khudimak loina haido khinu haibagi ingit pirakpagi bawni. Ken Person gi web series aduda Evan Beck ko nupa ama yauki magasi Async Research Institute ki vice director ni 1988 ki April da mana press conference ma pangthoktuna project KV31 ko wamgi maramda phongdokibani. Magi matunginadi ariba project KV31 asigi matengna parja mayamna mayoknariba awaba moiriba lam leisilaktawa amadi potchei thamnaba mafam leisilaktawa singasi hayeng tungi mirol dadi soidana kokhalagani haibasi mana haribasigi arthadi hayeng tungi mirolna Backrooms hariba loibana idaba mafamsda parja mayam sing khunda hanba natraga potchei thampham ohenbi yabagi wafam aduni phongdoliyasi. Adoragadi mayamna su khanbiu karigumba loibana idaba ahangma mafam masing thingamdraba ka singi oiba mafam ama phangba haibasi corporation company asigi damaktadi kayagi matik sendong tangedaba project no haibu. Ivan Beck haribu nupa si wari si makha tana adum film oina namtharakini haibagi thajablai. Backrooms hariba film asi puthokliba A24 hariba production house asina makha tana Ivan Beck amadi Async Research Institute hariba company sigi maramda film kyama puthorakini hari wafam asima confirm oikrabani haibadi Backrooms ki second part putholagani haidona lauthokrabani. Backrooms hariba mafamsna aikhogi reality bu copy tawnabagi damakta di honei tawudubu man hek semlakliba copy khudima asda karigumba asoiba aranba phibam kaiba madi hek thokli masigi oiba proof kyama film asda uttuna khanganjrabani haibadi clerk na han boina Backrooms sangslak matamda stop ki signboard uribadu ona tainaba wahaina haibadi mirror image ki saktam doin irambani. Hoi tawugi wudi mafamsda hek iramba wahi khudimak loina ona tainaba aranba ngakta oi haibadi natte
ꯃꯐꯝ ꯈꯔꯗꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯏꯔꯝꯕꯁꯨ ꯌꯥꯎꯏ ꯀ꯭ꯂꯥꯔꯛ ꯃꯁꯥꯃꯛꯅꯁꯨ ꯃꯦꯔꯤꯗ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯅ ꯄꯣꯠꯆꯩꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯀꯣꯄꯤ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯈꯔ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩ ꯑꯗꯨꯒ ꯃꯦꯔꯤꯅ ꯃꯣꯟꯁꯇꯔ ꯑꯃꯅ ꯇꯥꯟꯅꯔꯛꯇꯨꯅ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯀꯣꯄꯤ ꯑꯣꯏꯕ ꯀꯥꯕꯗ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯄ꯭ꯔꯥꯛꯇꯤꯁꯀ ꯂꯣꯏꯅꯅ ꯃꯊꯪ ꯀꯣꯄꯤ ꯇꯧꯔꯛꯄꯗꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ AI ꯃꯣꯗꯦꯜ ꯑꯃꯗ ꯀꯃꯥꯟ ꯄꯤꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯇꯧꯊꯣꯛꯂꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯒꯨꯝꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯃꯥꯟ ꯄꯤꯁꯤꯜꯂꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯁꯣꯏꯔꯝꯕꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯐꯖꯕ ꯃꯑꯣꯡꯗ ꯎꯠꯅꯅꯕ ꯍꯣꯠꯅꯔꯛꯏ AI ꯃꯣꯗꯦꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯃ ꯁꯦꯝꯅꯅꯕ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯈꯨꯠꯁꯥ 6-7 ꯄꯥꯜꯍꯜꯂꯛꯄ ꯃꯤꯠ ꯆꯤꯟ ꯅꯥꯇꯣꯟ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯜꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯏ ꯑꯗꯨꯒꯨꯝꯅ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅꯁꯨ ꯀꯣꯄꯤ ꯇꯧꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯊꯣꯛꯏ ꯑꯗꯨꯒ ꯑꯃꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯀꯣꯄꯤ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯅꯨꯡꯗꯗꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯀꯣꯄꯤ ꯇꯧꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯗꯤꯁꯇꯣꯔꯇꯦꯗ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕ ꯀꯌా ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯗꯨꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯦꯡ ꯑꯣꯠꯄ ꯆꯠꯄꯗꯤ ꯂꯣꯏꯅ ꯉꯝꯃꯤ ꯃꯈꯣꯏꯒꯤ ꯎꯟꯁꯥ ꯁꯝ ꯐꯤꯔꯣꯜꯅꯆꯤꯡꯕꯗꯤ ꯂꯣꯏꯅ ꯁꯦꯠꯂꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗꯗꯤ ꯃꯁꯜ ꯏꯅꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯐꯣꯝꯗꯧꯅ ꯊꯣꯠ ꯂꯥꯎꯕ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯗ ꯆꯩꯅꯥꯈꯣꯜꯁꯨ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅꯕꯨ ꯀ꯭ꯂꯥꯔꯛꯅ ꯊꯥꯡꯅ ꯊꯤꯟꯖꯤꯟꯕ ꯄꯨꯛ ꯍꯣꯒꯥꯏꯗꯨꯅ ꯃꯅꯨꯡꯒꯤ ꯁꯔꯨꯛꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯇꯧꯕꯒꯤꯕꯨꯗꯤ ꯀꯨꯏꯔꯒ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯁꯦꯝꯂꯛꯄꯁꯤꯡꯗꯗꯤ ꯍꯥꯟꯅꯒꯤ ꯇꯧꯔꯝꯕ ꯑꯁꯣꯏꯕꯁꯤꯡꯗꯨꯗꯒꯤ ꯑꯗꯨꯝ ꯁꯦꯝꯗꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯃꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯥꯏ ꯃꯦꯔꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯇꯨꯅ ꯊꯝꯂꯝꯕ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯀ꯭ꯂꯥꯔꯛꯅ ꯌꯦꯛꯂꯝꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯃꯥꯅ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯄꯗꯒꯤ ꯃꯁꯤꯗ ꯍꯩꯅꯕꯤ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯦꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯐꯝꯁꯤꯗ ꯌꯦꯛꯂꯤꯕ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯀꯦꯞꯇꯦꯟ ꯀ꯭ꯂꯥꯔꯛꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀ꯭ꯂꯥꯔꯛꯅ ꯄꯥꯏꯔꯦꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯁꯨꯇꯤꯡ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯁꯤ ꯀꯦꯞꯇꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯒ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯃꯥꯒꯤ ꯅꯨꯡꯗ ꯂꯣꯠꯇꯨꯅ ꯌꯥꯎꯕ ꯃꯣꯟꯁꯇꯔꯒꯤ ꯁꯛꯇꯝ ꯑꯃꯅꯤ ꯑꯗꯨꯅꯕꯨ ꯕꯦꯛꯔꯨꯝꯁꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯀꯣꯄꯤ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯄꯗ ꯑꯁꯦꯡꯕ ꯄꯥꯏꯔꯦꯠ ꯃꯣꯟꯁꯇꯔ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯄꯅꯤ ꯃꯐꯝꯁꯤꯗ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ ꯃꯁꯤꯗ ꯂꯥꯏꯟ ꯑꯃ ꯌꯥꯎꯔꯤ ꯇꯦꯕꯜꯁ ꯗꯣꯟꯠ ꯕ꯭ꯂꯤꯗ ꯕ꯭ꯂꯗ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯇꯦꯕꯜꯁꯤꯡꯁꯤꯗꯒꯤ ꯏ ꯊꯣꯛꯇꯦ ꯍꯥꯏꯕ ꯃꯁꯤ ꯀ꯭ꯂꯥꯔꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯅꯕꯒꯤꯗꯃꯛꯇ ꯏꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯔꯝꯂꯤꯕ ꯃꯁꯛ ꯃꯑꯣꯡ ꯀꯥꯏꯔꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯇꯦꯕꯜꯒꯨꯝꯕꯅꯤ ꯃꯈꯣꯏ ꯊꯋꯥꯏ ꯄꯥꯟꯗꯦ ꯏ ꯊꯣꯛꯇꯦ ꯍꯥꯏꯕꯗු ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯏꯔꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯊꯥꯡꯅ ꯂꯦꯟꯊꯠꯇꯨꯅ ꯁꯣꯛꯍꯟꯕ ꯑꯃꯗꯤ ꯆꯥꯕꯅꯆꯤꯡꯕ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯥꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯛꯂꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯟ ꯑꯃꯅ why think in terms of magic be realistic ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯦꯖꯤꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯒꯗꯕꯅꯣ ꯃꯁꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯅ ꯂꯧ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯂꯥꯔꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯨꯠ ꯕ꯭ꯔꯦꯗꯀꯤ ꯅꯠꯇꯦ ꯔꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯃꯛ ꯁꯥꯏꯟꯁ ꯐꯤꯛꯁꯟꯒꯤ ꯀꯦꯇꯦꯒꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯟ ꯄꯥꯔꯁꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯅ ꯌꯦꯛꯂꯝꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯄꯣꯔꯇꯦꯜ ꯍꯥꯡꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯇꯨꯅ ꯄꯣꯠꯆꯩ ꯐꯥꯎꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯋꯥꯔꯜꯗꯒꯤ ꯁꯪꯁꯥꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯨ ꯌꯥꯎꯔꯤ ꯌꯦꯂꯣ ꯀꯂꯔꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ ꯃꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯌꯦꯂꯣ ꯀꯂꯔ ꯑꯣꯏꯔꯤꯕꯁꯤꯕꯨ ꯐꯣꯡꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯦꯂꯦꯟꯗꯔ ꯑꯃꯗ ꯀ꯭ꯔꯣꯁ ꯌꯦꯛꯇꯨꯅ ꯕꯥꯔꯕꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯃꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯥꯔꯕꯥꯔꯥꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯌꯥꯝ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯐꯣꯡꯗꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠꯁꯨ ꯌꯥꯎꯔꯝꯃꯤ ꯃꯁꯤꯅ ꯃꯥꯅ ꯑꯥꯔꯀꯤꯇꯦꯛ ꯑꯣꯏꯔꯝꯕꯒꯤ ꯑꯃꯗꯤ ꯁꯤꯟꯐꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯈꯤꯕꯗꯨ ꯃꯥ ꯐꯦꯜ ꯑꯣꯏꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯥꯔꯀꯤꯇꯦꯛ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯌꯦꯛꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯁꯤꯅ ꯀ꯭ꯂꯥꯔꯛ ꯃꯁꯥꯃꯛꯀꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯉꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯗꯣ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯂꯣ ꯀꯂꯔ ꯉꯥꯛꯇ ꯑꯣꯏꯍꯜꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯌꯦꯂꯣ ꯀꯂꯔ ꯍꯥꯏꯕꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯍꯥꯟꯅꯗꯒꯤ ꯈꯪꯕꯒꯨꯝꯁꯨ ꯇꯧꯕ ꯑꯗꯨꯒ ꯋꯥꯈꯜ ꯆꯔꯥꯡꯅꯍꯟꯕꯁꯨ ꯐꯥꯎꯕ ꯀꯂꯔ ꯃꯈꯜ ꯑꯃꯅꯤ ꯏꯆꯝ ꯆꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯗꯤ ꯌꯦꯂꯣ ꯀꯂꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯟꯕ ꯀꯂꯔ ꯑꯃ ꯑꯣꯏ ꯇꯧꯕꯇꯕꯨ ꯂꯣꯏꯅꯥꯏꯗꯕ ꯀꯥ ꯏꯆꯤꯛ ꯆꯤꯛꯄ ꯀꯅꯥꯁꯨ ꯂꯥꯡꯗꯕ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯃꯐꯝ ꯑꯃꯗꯤ ꯐ꯭ꯂꯣꯔꯣꯁꯦꯟ ꯂꯥꯏꯠꯀ ꯂꯣꯏꯅꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯍꯟꯕ ꯉꯝꯃꯤ ꯀꯦꯟ ꯄꯥꯔꯁꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯕꯦꯛꯔꯨꯝꯁꯀꯤ ꯍꯦꯛ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯔꯨꯝꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯄꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯔꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯗꯥꯏꯗꯅꯣꯃ ꯃꯁꯤ ꯀꯥꯁꯤ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯍꯟꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯕꯦꯛꯔꯨꯝꯁꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯦꯂꯣ ꯀꯂꯔ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯅ ꯁꯦꯝꯒꯠꯄꯅꯤ
Backrooms hariba mafamsina clerk ki memory bu ngalingi matamdagi copy tawba hawkhre haibasi ningthaugi singasan manba siar ma phanglibaduna uthoklabani haibadi ayama matamda clerk si masana masabu leader ni haina khanjaba ningthau ni haina khanjabagi wakhalol ama yauri madudi magi advertisement gi shooting adu su pirate mascot fizol setuna masana masabu captain ni haiduna phongdok jaribani aduga magi dukan gi maming su Captain Clark Ottoman Empire haiduna maming tholibani mahakase masagi asoiba khangjana mo honade ayama matamda mingonda maral sizinabata honai aduna magi nupiga phabu toina khanaraktuna mabu yumdagi tanthoribani magi mathakta karamatana wangang daba ningthaugu malaiba pami madugi magi memory dugi copy ni mafamsida singasan semgatuna thamamlibasi adubo aroibadadi masamaki copy oriba pirate monster aduna mabu chathoktuna hatokre masina takli wafamdi magi miyoiba ma oibagi wakhalolado mapung phana mangkhre Backrooms da hingdun lehoribasi magi nungdi yauriba phattaba wakhalol khanba monster gi sakta modoina hingobani haiba wafam du phongdokpani Backrooms hariba mafamsina miyoiba singi mathang mathang copy torok matamda hanigi asoiba singa du semtokna bohoni aduna ni pirate monster asiga atai singa du manada mamong do waribasi aibadi Backrooms hariba mafamsina miyoiba si karino haiduna nunghutna khangna nabagi damakta honarakpagi khudam Clark hariba misakasina di Backrooms da sanglu mutungda magi nungairaba leifam amagumna khalai masigi maramdi Clark hariba misakasi hanadagi mentally amadi physically distort oreba misakamani haibadi ma haradagi wakhal nungaita duna laglabani mai paklaba architect ama oiba ngamhogdabagi nupi kaina khibagi mana tawriba business mai paktabagi masi singsina maram oiduna yumda halaktaba madi yu kara hina thaktura awa wakhal loina na hingdun leriba makhoi gumba miyo singsi Backrooms na soidramaki hena hena pambo oiramani adunabu atai changlu miyo singdi siraga manadi yama nungai mafam haibadu oidun leribani Maruina film asina uninglibasi Clark amadi Mary gi makoi kokta leiriba trauma singaduna maram oiraga oheliba thogdok singsi maramda khanganaba honai Mary haribi nupi si piklingi matamdagi magi mamaga nungsinana punba phangdaba haibadu oiraglabani ari wafam si magi kokta khakta trauma oina leibani kanamatha haidokpu tawdi haibadi Clark na tawriba duga chapmani masu masagi maral masana khangjade mingonda dum tashinana honai Films da Mary Conjel na background gi hanjin hanjin haikibani aikoi miyoi ayamana mana tawriba soiba thabak adu hanjin adum pak thoktura lei madudagi na thok sanaba kan honaraba su thokpa ngamde aduna films na haining li wafam si khwaidigi chawba phattaba monster oiribasi Backrooms hariba mafam si natte aikoi gi kokta leiriba nungai taba wakhal singi trauma aduni haibasi aduga hauze mu films da utkiba piga details singi maramda mu khanasi Film sigi ahu sinda Naren Warren ko bunupa ama sangsilak matamda uche ama paisilaktuna taabagi saktam uthibani aduga matungdana Clark na kamanung da sangsilak matamda asibu uchek taadun leramba thengnaki tabudu uchek ki masasi karigumba pathaba pumthaba mata tawde masna takpadi aikoi gi real world da leriba matam gi khongsat asiga mana bumongda Backrooms hariba kaas da di mathau tawde haibudu phongdokpani aduga wafam amana miyoi bagi saktam manba caveman gi cardboard da semba poster asidi Backrooms na semba nate masidi Asing hariba company dugi scientist sing na mafamsida thamlamani mangonda theliba speaker asida pithribi gi lon ke amaromda mingonda welcome piba wahi ke ama phongdo handuna thamlibani masidi scientist sing na mafamsida sangla mi singbu pakhatpa tawduna adum sangsilakna bagi damakta thambal lang makhalamani film gi aroi bisinda Mary bu phadnu pusilakwa matamaduda ka amagi manungda masigi poster asiga manaba masing yamna ba topa poster ke amusu leibu uki aduga hauji mu maroi wafam matang phongdok charamge Backrooms hariba wari si kadaidagi matau karamna horakibano haibadugi matangdani 2019 gi May thada 4CN gi paranormal board haibadi masibu X board haina khangnariba mafamsidagi ihan hanboina horakibani kanagumba masakhangdaba misakamana unsettling oiba image sing post tawrukna bagi damakta challenge ama hodorakibani haibadi image adugi manungda karigumba akiba sathiba jiba mata yahunba tawdana isam samba image adu yenglaga thamoida akiba pokhanba adugumba image sing post tawrukna bagi damakta challenge ama hodorakibani masdagi kanagumba misakamana yellow color oiba pak sana sandokiba kamagi photo thagalakibani photo sta thongna mata leibu ude aduga hek yengmata su thamoida thuklawu pokhanba adugumba image amani masigi photo sigi makhada kanagumba user amana thamoida pakhatpa akiba pokhanba wahi kharasu irakhi masda mana iramlibasi karigumba na hakase asengba reality dagi haibadi asengba sangsar dagi na thaiduna sakhiba tarabadi Backrooms da soidana maki thunglugani ari mafam se 600 million square park chawba loiba naidaba space yellow color gi phaklang fluorescent light thamduna mapung phana pungchik chikliba mafam sida nang soidana maki langda thuba haibadu oigani aduga aroiba sentence sinani pariba miyoi singbo amuki hena ki henbo pokhalibasi masida hairibana manung aduda karigumba kanagumba gi khonjel taba taragadi ishwar laktuna nangbu kanbiba natanadi nangbu kanamtana kanbiba ngamlaroi
ꯍꯥꯏꯕꯗꯤ ꯕꯦꯛꯔꯨꯝꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯤꯕꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯑꯁꯨꯝꯅ ꯁꯟꯗꯣꯔꯛꯈꯤꯕ ꯏꯃꯦꯖ ꯑꯁꯤꯅ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯏꯟꯇꯔꯅꯦꯠꯇ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯈꯤ ꯀꯣꯟꯅꯊꯪꯗꯗꯤ ꯃꯁꯤꯒꯤ ꯇꯦꯛꯁ ꯑꯁꯤꯕꯨ ꯏꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯕ꯭ꯂꯦꯛ ꯑꯣꯒꯁ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯏꯃꯦꯖ ꯑꯁꯤ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯒꯦꯝ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯕꯦꯛꯔꯨꯝꯁ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯗꯤ ꯃꯁꯤꯒꯤ ꯕꯦꯛꯔꯨꯝꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯀꯅꯥꯅ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯐꯣꯇꯣ ꯀꯥꯞꯂꯒ ꯊꯥꯒꯠꯂꯛꯄꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯐꯣꯇꯣ ꯑꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯐꯣꯇꯣꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯀꯥꯞꯂꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯅꯗꯦ ꯃꯃꯩꯊꯪꯗꯗꯤ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯤꯡꯈꯤ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯃꯐꯝꯁꯤ USA ꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯀꯥ ꯃꯅꯨꯡꯒꯤ ꯐꯣꯇꯣꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯟ ꯆꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯕꯤꯜꯗꯤꯡ ꯑꯁꯤꯃꯛ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯣꯏꯔꯝꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯀ꯭ꯂꯥꯔꯛꯀꯤ ꯐꯔꯅꯤꯆꯔꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒ ꯆꯞ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ 2002ꯗ ꯁꯣꯅꯤ ꯁꯥꯏꯕꯔꯁꯣꯠ ꯗꯤꯖꯤꯇꯦꯜ ꯀꯦꯃꯦꯔꯥ ꯑꯃꯅ ꯀꯥꯞꯂꯒ ꯊꯥꯒꯠꯂꯛꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯀꯥꯔꯄꯦꯠꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯄꯨꯡꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯝꯍꯧꯕ ꯐꯣꯇꯣ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯁꯨꯞꯅꯒꯤ ꯐꯣꯇꯣ ꯑꯃꯗꯒꯤ ꯃꯁꯤꯒꯤ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯍꯥꯟꯅꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯈꯦꯠꯅꯔꯦ ꯃꯁꯤꯒꯤ ꯊꯥꯒꯠꯂꯛꯂꯤꯕ ꯁꯨꯞꯅꯒꯤ ꯐꯣꯇꯣ ꯑꯁꯤ ꯈꯛꯇꯗꯒꯤ ꯃꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯗꯨꯅ ꯍꯦꯟꯅ ꯀꯤꯍꯟꯒꯗꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯂꯦꯕꯦꯜ ꯀꯌꯥ ꯑꯃ ꯁꯦꯝꯕ ꯑꯃꯗꯤ ꯂꯦꯕꯦꯜꯁꯤꯡ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯂꯩꯕꯒꯤ ꯋꯥꯐꯝꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯅꯗꯨꯅ ꯋꯥꯔꯤꯁꯤꯡ ꯏꯕ ꯍꯧꯅꯔꯛꯂꯦ ꯏꯟꯇꯔꯅꯦꯠꯇ ꯃꯥꯒꯤ ꯋꯥꯔꯤ ꯏꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯦꯕꯦꯜꯁꯤꯡ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯃꯣꯟꯁꯇꯔꯁꯤꯡ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯅꯔꯛꯈꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯣꯟꯁꯇꯔꯁꯤꯡꯒꯤ ꯃꯃꯤꯡꯅ ꯁ꯭ꯃꯥꯏꯂꯔ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯕꯣꯗꯤ ꯎꯕ ꯐꯪꯗꯦ ꯀꯔꯥ ꯍꯦꯟꯅ ꯃꯝꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯁꯤ ꯂꯩ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯈꯛꯇꯅꯤ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯒꯤ ꯂꯥꯏꯠ ꯃꯨꯠꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯥꯏꯠ ꯉꯥꯜꯂꯛꯂꯒꯅ ꯃꯈꯣꯏ ꯑꯗꯨꯝ ꯆꯦꯟꯈꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯅ ꯁ꯭ꯀꯤꯟ ꯁ꯭ꯇꯤꯂꯔ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯎꯟꯁꯥ ꯈꯣꯛꯇꯣꯛꯂꯒ ꯃꯁꯥꯗ ꯎꯞꯁꯤꯟꯗꯨꯅ ꯃꯤ ꯁꯥꯔꯒ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯁꯤꯡꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯅ ꯍꯥꯎꯟ ꯍꯥꯏꯅ ꯀꯧꯏ ꯃꯈꯣꯏꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯍꯨꯏꯒꯨꯝꯅ ꯁꯥ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤ ꯃꯈꯣꯏ ꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛ ꯎꯕ ꯇꯥꯔꯒꯗꯤ ꯀꯔꯥ ꯍꯦꯟꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯝꯊꯤꯕ ꯃꯇꯧꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯕ ꯖꯤꯕꯁꯤꯡꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯅ ꯄꯥꯔꯇꯤ ꯒꯣꯔ ꯀꯧꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯆꯥꯄꯣꯠ ꯄꯤꯖꯕꯅꯆꯤꯡꯕ ꯇꯧꯔꯒ ꯊꯦꯝꯗꯨꯅ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯖꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯕꯦꯛꯔꯨꯝꯁꯇ ꯑꯁꯤꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯁꯤꯁꯤꯡꯁꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛ ꯁꯟꯅ ꯏꯟꯇꯔꯅꯦꯠꯇ ꯁꯟꯗꯣꯛꯇꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯕꯦꯛꯔꯨꯝꯁꯀꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯅꯧꯕ ꯃꯥꯏꯌꯣꯟ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯦꯟ ꯄꯥꯔꯁꯟꯁ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕꯔ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯇꯝ ꯑꯗꯣ 2022ꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯟ ꯄꯥꯔꯁꯟ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 13-17 ꯈꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯀꯦꯟ ꯄꯤꯛꯁꯦꯜꯁ ꯍꯥꯏꯕꯗꯨꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 9 ꯈꯛ ꯁꯥꯡꯕ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯈꯛ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯃꯗꯨꯕꯨ ꯃꯥꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯗ ꯕꯦꯛꯔꯨꯝꯁ ꯐꯥꯎꯟ ꯐꯨꯇꯦꯖ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯥꯊꯤꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯟꯅꯗꯒꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯅꯗꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯄꯨꯡꯊꯥ ꯊꯥꯗꯣꯛꯇꯨꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯣꯔꯔ ꯀꯦꯇꯦꯒꯣꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯤꯃꯤꯅꯦꯜ ꯁ꯭ꯄꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯥꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯀꯦꯟ ꯄꯥꯔꯁꯟꯁꯀꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯅꯠꯇ꯭ꯔꯒ ꯗꯥꯏꯃꯦꯟꯁꯟ ꯑꯃ ꯅꯠꯇꯦ ꯑꯦꯁꯤꯡ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯣꯔꯄꯣꯔꯦꯁꯟ ꯑꯁꯤꯅ MRI ꯃꯦꯆꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯗꯒꯤ ꯁꯣꯏꯕꯗꯒꯤ ꯃꯦꯒꯅꯦꯇꯤꯛ ꯗꯤꯁꯇꯣꯔꯁꯟ ꯊꯣꯛꯇꯨꯅ ꯁꯦꯝꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯎꯠꯅꯤꯡꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯁꯦꯝꯒꯠꯅꯤꯡꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯦꯁꯤꯡ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯤꯕ ꯀꯣꯔꯄꯣꯔꯦꯁꯟ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯟ ꯄꯥꯔꯁꯟꯁ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕꯔ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯒꯠꯂꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯀꯌꯥꯅ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯈꯤ ꯃꯃꯩꯊꯪꯗ A24 ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯕꯦꯛꯔꯨꯝꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯕꯨ ꯅꯝꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ A24 ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯁꯤꯅ ꯀꯤꯔꯤꯕ ꯋꯥꯐꯝꯗꯤ ꯁꯨꯞꯅꯒꯤ ꯆꯍꯤ 13-19 ꯈꯛꯇ ꯁꯨꯔꯤꯕ ꯌꯨꯇꯨꯕꯔ ꯑꯃꯕꯨ ꯐꯤꯂꯝꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯍꯟꯗꯨꯅ ꯐꯤꯂꯝ ꯅꯝꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯃꯥꯡꯍꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯐꯤꯂꯝ ꯑꯁꯤꯗ $10 ꯃꯤꯂꯤꯌꯟ ꯈꯛꯇꯃꯛ ꯊꯥꯗꯗꯨꯅ ꯅꯝꯂꯒ $100 ꯃꯤꯂꯤꯌꯟ 100 ꯃꯌꯥꯗ ꯇꯥꯟꯕ ꯉꯝꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯕ ꯐꯤꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯒꯁꯨ ꯄꯟꯖꯔꯝꯒꯦ ꯑꯌꯥꯝꯕꯅ ꯊꯣꯛꯂꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯔꯒ ꯅꯝꯕꯅꯤ
ꯑꯗꯨꯕꯨ ꯃꯁꯤꯒꯤ Backrooms ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯔꯤꯌꯦꯜ ꯑꯣꯏꯕ ꯐꯤꯂꯝꯒꯤ ꯁꯦꯠ ꯁꯦꯝꯗꯨꯅ ꯅꯝꯈꯤꯕꯅꯤ ꯃꯐꯝꯁꯤ ꯁ꯭ꯀ꯭ꯋꯦꯔ ꯐꯤꯠ 30,000 ꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯌꯦꯂꯣ ꯀꯂꯔꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯦꯝꯂꯒ ꯑꯁꯦꯡꯕ ꯐꯤꯂꯝꯒꯤ ꯁꯦꯠ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯐꯤꯂꯝ ꯅꯝꯈꯤꯕꯅꯤ ꯃꯁꯤꯗ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯚꯤꯖꯨꯑꯦꯜ ꯏꯐꯦꯛꯅ ꯆꯤꯡꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯐꯤꯂꯝ ꯑꯁꯤꯗ ꯎꯈꯤꯕ ꯀꯥꯔꯗꯕꯣꯔꯗꯇꯒꯤ ꯌꯥꯊꯣꯛꯇꯨꯅ ꯁꯦꯝꯕ ꯀꯦꯞ ꯃꯦꯟ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯄꯣꯁꯇꯔ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯣꯜ 50ꯗ ꯋꯥ ꯉꯥꯡꯍꯟꯗꯨꯅ ꯃꯌꯥꯝꯗ ꯋꯦꯜꯀꯝ ꯄꯤꯕ ꯈꯣꯟꯖꯦꯜ ꯊꯣꯛꯍꯟꯕ ꯁ꯭ꯄꯤꯀꯔ ꯑꯃ ꯍꯥꯞꯇꯨꯅ ꯊꯝꯂꯝꯈꯤꯕꯅꯤ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯥꯎꯟ ꯑꯁꯤꯃꯛ 1972ꯒꯤ ꯃꯇꯝꯗ ꯅꯥꯁꯥꯅ ꯁ꯭ꯄꯦꯁꯇ ꯊꯥꯈꯤꯕ ꯚꯣꯌꯦꯖꯔ 1 ꯀꯧꯕ ꯁꯦꯇꯦꯂꯥꯏꯠ ꯑꯗꯨꯗ ꯍꯥꯞꯈꯤꯕ ꯑꯣꯗꯤꯑꯣ ꯁꯥꯎꯟ ꯐꯣꯔꯃꯦꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟꯁꯤꯡꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯞꯈꯤꯕ ꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯞꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯁꯨꯅꯨ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛꯄꯨ Backrooms ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯀꯦꯟ ꯄꯥꯔꯁꯟꯁ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯤꯒꯤ ꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯊꯤꯑꯣꯔꯤꯁꯤꯡ ꯑꯁꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯁꯄꯔꯠꯁꯤꯡ ꯌꯨꯇꯨꯕꯔ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ Backrooms ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯈꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯚꯥꯞ ꯇꯥꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯚꯥꯞ ꯇꯥꯕꯗ ꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯧ ꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯁꯥꯊꯤꯅ ꯀꯣꯛ ꯂꯩꯈꯥꯏꯍꯟꯕ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ